खुरुमजरी ISTB सेल खुदिंगी संदोक्चरीबा लोइजिंग लोया पांगलसी हाइना मिंथोनजबा थोरमसिबु मिंग ताबिरिबा व्यूअर्स खुदिंगपु तराम नोक्चरी इरमदम मणिपुर मरु ओइना लौ सिंगुबना मपुंग ओइबा अदुगुमलबा फार्मर मसिंग यामना लेबा लमदम अमने लमदम असिदा फार्मर कयाना तोंगान तोंगान पोटलम सिंग थादुना इसागी इमुंग मनुंगी सेमिलोन अमदी समाज असिगी सेमिलोन दा अचौबा चौखटपा पुरकनबा मायोन लोमदा कोई चंगसिनरी मयाम सिंगदुगी मरकते कोइनि इकाय खुमनजरिबा अहल अमखक्तंग उनजगे अदो मिंगोइना पंजरबदा खोइगी खुंदोंबम जिबोन को लेजरिबसि फक्नुंग अवांग लेकाइदगिनि को लेकाइदनि अदो तरामनो ऑक्सगे अहल इबुंगोबो अदो पुनिंग द करी फाव एमतन हाइबियो असि अखोइगी ISTB गी तिममा अखोइगी एगी फार्म जे लाकपिदुना असिगी रिपोर्ट लौबिबा लाकजे अदुक मदिक हराबा नुंगाइ फोंदोकजे असि अमुक्तसु अइ थेंनजद्रि अदु ngasi इनो नो लाकफि दाइ पोंनुंजे हराबा नुंगाइबा तुजुम पोक्तना अदुक मदिक थागसबा फोंदोकसे अदो हल इबुंगोगे खै कै मरकता हाइजेनिंग बाम खंगना कोइ डिग्निटी ऑफ लेबर हाइब्रि थबक खुदिमक से लमसिदा लैरिबा न मिपुंग खुदिमक न तौरिबा थबक खुदिमक से अपिकपदगिन अचौ खुदिमक से कोइ इकाय खुमना फम थोइ हाइबामा अदो डिग्निटी टू लेबर कोई थबक तुब सूरिबा मियोइबसिंग से कोइ इकाय खुमनगदबनि हाइबसिमा अदो कोइ नुंगतिगी चाबदा चाखुम अमदा चाननबा इंसांग हाइबसे यामना दरकार ताइ अदो हारिबसे केमिकल हापा नत्रगा ऑर्गेनिक ओइना तौबा अनिसिगी खेनबसु कोइना चाबदा महाउदगी हेना अदुम थोइदो हिंदोना खंग हाइजरिबको अदो हारिबा मैम सिंगसिदा कदाइ फाउबा हलिबंगोना कोइगी इरमदमगी मिपुंग खुदिमकसिदा फार्म सिदगी पुथोकलगलिबा पोकलम सिंगसिना कानाबा पीबा ngambage हाइबदुगी matangda khajitang wari sananabagi tanjado lawjage ahanbada takpiu farm se kayamuk yamna pak chawbana अखोइगी हौजिकी लेरिबे जगह से फार्म तौजिरिबे सि हoi एकार अनि मखाय लौ संगम तरुक कुंबा एरिया ओय मसी अखोइना अखोइ फंगनुंगी याम खुदोंग जादब मना फंगनुंगी जे अखोइ लाय अमा लेबिसिदा अखोइ एनी तौनि मफम मतम तौबा यादे अखोइगी लाय इंखोनगी दमक्तदी अखोइ सुमाइना थबक थौरमजे इसोना याबी नतबिदा हाइबा लौगुंबा करिबा ओइगे डबल क्रॉप तौगे हाइ तारगदी अखोइगी बास थादा अखोइगी लाइ थौरम अमा पांगथोकसे अदु नतिगै अखोइ सिदा लौ सिंगुबसि यादे अदु हिंखोलगी दमक्तदी इसोना सामिदन इंखोन कोइबदी याइ हाइ हलमना ताकबिरमदगी अखोइ मफमदिदा इंखोलदी कोइजै लौदी डबल क्रॉप दि तौदे अदो अखोइगी इरमदा मणिपुर गी कासिन कोयादा अखोइगी लाइटिन गो इबा थबक थौरम सिंग हौजिक याम फनाम मॉडर्न टेक्नोलॉजी ना अदोके मतिक चौखटले हाइरगसु लाइटिन लैबा लैतबा हाइबसे कदाइ भावबा थाजनदबगी थाक्ता लैगे हाइबसिदि अखोइगी मणिपुर गी तोंगान तोंगान मफमदा अखोइगी यामना एग्जांपल ओइना पंजरबदा अंड्रोगी अखोइ हजबो मै मुट्रिसे इतिहास पुवारी गे यामना थागोनबा वारी सिंबुल कया मसु लैरे अदो हौजिकी फक्नुंगी हाइजे डबल क्रॉप तौबा यादे लौ उबा यादे हाइजे सिगी मतंग धान खितंग खंगजगे अखोइगी सुमाइदोना फक्नुंगी लाइसे सिंखै इबाइबुना दाबिरमदा अखोइगी सिंखै सि हुंदरगदी मी सिरे हाइ अना सिंखै सिना कोले मयांग बुतु फक्नुंगि याम चावना मा एरिया ममांग अंता कैनो योरबुंग खुनौ अदि असि नगी कैनो ममांग लेरिबा करी खुनसिंगि अयाम्बा अखोइ सिंखैसिना फुइ सिंखैसि अखोइगी ना अखोइगी लाइ लौ ताबन अखोइगी अखोइगी लाइ हराउबन मिते लाइ रोइ निमित्तो अदुगी थौरमदुमा अखोइना निमित था येंगगा अखोइगी मार्च थासिदा मसि पांथोकसि मार्च नसु यादे उना हाइबा अखोइगी लमता थासिदा थौरमदु अखोइगी लबुकसिदा माइबि माइबा कुमगा अखोइगी लाइ रोइ तौबदना अखोइगी लाइ हराउबदा तौबिबे थौरमदु सा मानना अखोइ पांथोकसे अनतिगैदे अखोइ लौगिदमददी अफेंदा संभव खोइबे यादे हनि पाइपु ताकपिरमदगी मसि भावबदा अखोइ कनागुममदुना डबल क्रॉप से तौनदी अदि मदुंगददी याइ लाइ लौ ताखरगदी अनमान सिंखैना ताद्रगदी अखोइना लाइ सिमा ai हेदा ताबा खोपसि यानदे माना खुइ खुनगी ओइना लौगि मान ताबिरनि सिंखैसिना अदि मदुंगदा अखोइना पाम थौदा चचजबा अदो जी मामगी लौफम सिदने थारी बसे करी करी पोलमनो थारी से याम फजबा होजिकी मतम सिदा हंगामा पाना फजना सारपा हवाई थांग पाना ngau बसना हंगाम पान सि मरकता थिंगलक पसे याम फजना जु उजरी अदो करी करी पोलम अतै गदी थाबिरे अखोइगी सि पोलम जी अयाम्बा कोबी थारे आलू बेग तरा लगी हंगाम दि पाक सले अदु मुंगसोरी खर थाइ मदु खिदंग अखोइ फेल ओय
ꯑꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯌꯥꯝꯃꯦ ꯑꯁꯣꯝꯗ ꯄꯨꯜꯂꯒꯅꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯤꯁꯤ ꯄꯨꯜꯂꯒꯗꯤ ꯑꯩꯈꯣꯏ ꯑꯦꯀꯔ 8ꯒꯨꯝꯕ 9ꯒꯨꯝꯕ ꯁꯨꯔꯝꯒꯗ ꯃꯥꯜꯂꯦ ꯉꯁꯤ ꯃꯇꯦꯛꯁꯤꯗ ꯈꯛꯇꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯜꯂꯒꯗꯤ ꯑꯦꯀꯔ 8, 9, 10ꯃꯨꯛꯀꯤ ꯃꯌꯥ ꯑꯣꯏꯅꯤ ꯑꯗꯩ ꯑꯩꯈꯣꯏꯁꯤ ꯀꯨꯝꯁꯤꯕ ꯆꯍꯤꯁꯤ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯣ ꯂꯥꯏꯕꯛ ꯊꯤꯕꯅ ꯀꯨꯝꯁꯤꯁꯤ ꯍꯋꯥꯏ ꯊꯔꯥꯛ ꯉꯥꯛ ꯍꯨꯟꯖꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅ ꯄꯤꯗꯅ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯅꯕꯦꯝꯕꯔ ꯊꯥꯗ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯑꯗꯨꯝ ꯍꯨꯟꯖꯈꯤꯕꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗꯤ ꯂꯧꯃꯤꯒꯤꯁꯤꯗꯤ ꯅꯣꯡꯅ ꯋꯥꯠꯂꯗꯤ ꯐꯩ ꯅꯣꯡꯅ ꯍꯦꯟꯈ꯭ꯔꯒꯗꯤ ꯌꯥꯝ ꯋꯥꯏ ꯆꯤꯊꯣꯛ ꯆꯤꯁꯤꯟꯁꯤ ꯂꯝ ꯄꯥꯛꯅ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯕ ꯂꯩꯍꯧꯗꯕꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯤ ꯄꯥꯛ ꯁꯟꯅ ꯐꯖꯅ ꯌꯥꯝ ꯍꯧꯋꯦ ꯑꯗꯨꯒ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯅ ꯑꯃꯗꯤ ꯀꯜꯍꯧꯔꯁꯦꯅ ꯃꯗꯨꯒꯤ ꯍꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯪꯒꯥꯝꯁꯤ ꯑꯃꯨꯛ ꯍꯨꯟꯖꯤꯟꯖꯕꯅꯦ ꯉꯁꯤ ꯎꯔꯤꯕꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯗꯨꯅꯤ ꯑꯗꯣ ꯍꯋꯥꯏ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗ ꯑꯩ ꯍꯨꯟꯈꯤꯕꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯅ ꯎꯍꯜꯂꯤꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯔꯨ ꯃꯔꯥꯡꯁꯦ ꯊꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯝꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒ ꯊꯥꯕ ꯌꯥꯅꯅꯕ ꯍꯦꯛꯇ ꯂꯩꯕꯥꯛꯇ ꯂꯩꯔꯝꯕꯗꯨꯗ ꯀꯩꯅꯣꯃꯅ ꯊꯥꯡ ꯃꯆꯥ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯀꯌꯥꯔꯛ ꯈꯣꯏꯕꯅꯆꯤꯡꯕ ꯑꯗꯩ ꯃꯁꯤ ꯆꯨꯔꯤ ꯇꯥꯈꯠꯄꯅꯆꯤꯡꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯏ ꯅꯣꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯊꯦꯡꯊꯅ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯦꯡꯊꯅ ꯇꯥꯈꯤꯕꯅꯤꯅ ꯃꯁꯤ ꯂꯧꯐꯝꯁꯦ ꯀꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯆꯔꯨ ꯆꯅꯥꯏ ꯂꯧꯊꯣꯛ ꯂꯧꯁꯤꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯦ ꯑꯗꯒꯤ ꯁꯝꯄꯣꯛ ꯈꯣꯏꯕꯁꯤꯁꯨ ꯄꯦꯠꯂꯒꯁꯨ ꯌꯥꯗꯦ ꯀꯪꯉꯤꯉꯩ ꯐꯩꯀꯣ ꯁꯝꯄꯣꯛ ꯈꯣꯏꯕꯁꯤꯗꯤ ꯑꯗꯨꯅ ꯄꯦꯠꯄꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔ ꯊꯥꯁꯤꯗ ꯍꯨꯟꯕ ꯅꯪꯅꯕꯅ ꯑꯩꯈꯣꯏꯅ ꯆꯔꯨ ꯆꯅꯥꯏꯁꯦ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯁꯦꯡꯇꯣꯛ ꯀꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯂꯧꯑꯣꯟꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯍꯥꯏꯔꯒ 4ꯔꯛ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯇ꯭ꯔꯦꯛꯇꯔꯅ ꯑꯗꯤ 2ꯔꯛ ꯑꯃꯨꯛ ꯀꯥꯔꯟ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯔꯣꯇꯥꯚꯦꯇꯔꯒꯨꯝꯕ ꯈꯔ ꯍꯥꯞꯆꯤꯟꯖꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯃꯃꯜ ꯑꯣꯏꯅ ꯃꯣꯏ ꯂꯤꯁꯤꯡ ꯂꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯃꯟꯁꯦ ꯑꯃꯨꯛ ꯈꯣꯏꯕꯗ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯍꯣꯠꯅꯔꯒꯁꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯃꯥꯡꯗ ꯃꯄꯥꯟ ꯑꯗꯒꯤ ꯃꯎ ꯎꯔꯛꯄꯁꯤꯗꯗꯤ ꯄꯨꯝꯅꯃꯛ ꯀꯥꯎꯋꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯒꯤ ꯍꯨꯜꯂꯤꯕ ꯍꯋꯥꯏ ꯊꯔꯥꯛꯀꯤ ꯃꯔꯨꯁꯦ ꯁꯤ ꯀꯔꯤ ꯚꯦꯔꯥꯏꯇꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯗꯤ ꯆꯩꯉꯥꯛ ꯌꯥꯎꯗꯕꯗꯧꯅ ꯇꯧꯔꯦꯀꯣ ꯆꯩꯉꯥꯛ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯃꯥꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯤꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯨꯁꯤꯅ ꯀꯗꯥꯏꯗꯒꯤ ꯍꯥꯏꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯂꯣꯛꯍꯧꯕꯗꯨꯅ ꯍꯨꯜꯂꯤꯔꯥ ꯂꯩꯔꯤꯔꯥ ꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗꯅ ꯀꯔꯤ ꯊꯦꯡꯅꯕꯤꯕ ꯍꯥꯏꯕꯗꯣ ꯇꯥꯛꯄꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯣꯔꯣꯝꯄꯥꯠꯇꯒꯤ ꯐꯪꯖꯕꯅꯤ ꯑꯗꯨ ꯃꯈꯣꯏꯅ ꯂꯧ ꯄꯔꯤ ꯂꯧꯔꯥꯛ ꯑꯃꯗ ꯀꯦꯖꯤ 30 ꯄꯤ ꯃꯃꯤꯡꯁꯦ ꯃꯣꯏꯅ ꯑꯩꯗꯤ ꯊꯣꯏꯗꯣꯛꯅ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯤꯠꯅꯦ ꯑꯗꯨꯅ ꯁꯨꯝ ꯍꯥꯏ ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯔꯨꯒꯤꯗꯤ CS 58 ꯍꯥꯏ ꯑꯗꯨꯒ ꯑꯃꯅ CT 38 ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯄꯤꯕꯤꯗꯅ ꯃꯣꯏꯅ ꯃꯇꯦꯡ ꯆꯥꯎ ꯇꯧꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯥꯟꯅꯖꯕ ꯐꯪꯖꯕꯅꯤ ꯑꯗꯣ ꯁꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯍꯥꯏꯕ꯭ꯔꯤꯠꯅꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯣꯛꯄꯒꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯊꯥꯕꯗꯒꯤꯅ ꯂꯣꯛꯄꯐꯥꯎꯒꯤ ꯆꯥꯡꯁꯦ ꯍꯥꯏꯗꯤ ꯐꯖꯅ ꯃꯔꯩ ꯃꯄꯨꯡ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯕꯒꯤ ꯍꯦꯛꯄ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯊꯥ ꯀꯌꯥꯃꯨꯛꯇꯤ ꯆꯪꯕꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ 5 ꯍꯥꯏꯇꯥꯔꯦ 4 ꯃꯈꯥꯏ 5 ꯐꯥꯎ ꯃꯅꯨꯡꯗ ꯐꯖꯅ ꯑꯩꯈꯣꯏꯗ ꯂꯣꯛꯄ ꯉꯝꯃꯦ ꯃꯔꯨ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯑꯣꯏꯅ ꯂꯤꯗꯅ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥ 5 ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯍꯦꯛꯄ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯍꯨꯜꯂꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃ ꯆꯥꯕ ꯀꯣꯟꯅꯅꯕ ꯂꯣꯛꯄ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯏꯁꯥꯒꯤ ꯏꯃꯨꯡꯒꯤ ꯆꯥꯅꯅꯕ ꯂꯧꯁꯤꯜꯍꯧꯔꯕ ꯃꯇꯨꯡꯗꯅꯦ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯇ ꯑꯃꯨꯛ ꯑꯇꯣꯞꯄꯁꯤꯡꯅ ꯆꯥꯅꯅꯕ ꯊꯥꯗꯣꯛꯄꯒꯗꯤ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯝ ꯆꯥꯎꯅ ꯉꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯤꯇꯪ ꯉꯟꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯏꯆꯥꯁꯤꯡꯁꯦ 50 ꯌꯣꯜꯂꯦ ꯀꯦꯖꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯤꯂꯣ 100 ꯊꯣꯛꯑꯗꯤ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝꯅ ꯑꯗꯨ ꯑꯞ ꯇꯨ ꯑꯩꯈꯣꯏꯒꯤ ꯁꯪꯉꯝ ꯑꯃꯗ ꯐꯖꯅ ꯇꯧꯕꯗꯤ 13,000 ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯖꯔꯤꯕ ꯃꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤꯅ ꯏꯃꯨꯡꯗ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯨꯝꯁꯤꯅ ꯐꯠꯇ꯭ꯔꯒꯗꯤ ꯑꯗꯨꯛ ꯃꯇꯤꯛ ꯃꯥꯡꯉꯦ ꯑꯗꯣ ꯑꯃꯥꯡ ꯑꯇꯣꯡ ꯑꯗꯣ ꯑꯃꯨꯛꯃꯨꯛꯁꯨ ꯑꯀꯥ ꯀꯨꯝ ꯅꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯃꯁꯤꯗꯤ ꯃꯉꯣꯟꯗ ꯄꯥꯝꯕꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯣ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯄꯤꯕꯤ ꯀꯗꯥꯏꯗꯒꯤ ꯄꯤ
ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯥꯗ ꯑꯩꯈꯣꯏ ꯂꯧꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯅꯣꯡꯖꯨ ꯅꯨꯡꯁꯥꯁꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯈꯤꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯃ ꯕꯤꯅꯣꯏꯁꯤꯒ ꯏꯕꯥꯅꯤꯒꯤ ꯑꯃꯃꯝ ꯑꯩꯈꯣꯏꯅ ꯒꯔꯃꯦꯟꯗ ꯉꯥꯛꯇ ꯇꯥꯟꯅꯔꯁꯨ ꯑꯩꯈꯣꯏꯁꯤ ꯃꯄꯨꯡ ꯐꯥꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯔꯦꯗ ꯈꯔ ꯍꯥꯏꯒꯠꯅꯔꯒ ꯃꯥꯒꯤ 94 ꯑꯃ ꯆꯪꯕ ꯑꯩꯒꯤ 94 ꯑꯃ ꯆꯪꯉꯦ ꯋꯤꯠ ꯄꯥꯏꯞꯀ ꯑꯗꯨꯒ 3 ꯍꯣꯔꯁ ꯄꯋꯥꯔꯗ ꯑꯃꯃꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡꯒꯤꯗꯤ ꯌꯥꯝ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯉꯝꯃꯦ ꯑꯗꯨ ꯄꯤꯖꯕ ꯉꯝꯃꯗꯤ ꯉꯁꯤ ꯐꯧꯁꯨ ꯈꯔ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯈꯨꯗꯣꯡꯆꯥꯕ ꯁꯨꯃꯥꯏꯅ ꯐꯪꯖꯔꯦ ꯑꯗꯣ ꯍꯋꯥꯏ ꯊꯔꯥꯛꯀꯤꯅ ꯑꯃꯨꯛ ꯁꯤ ꯑꯣꯏꯈ꯭ꯔꯁꯅꯨꯀꯣ ꯑꯗꯣ ꯂꯣꯛꯄ ꯃꯇꯝꯗꯨꯗꯤ ꯉꯁꯤꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯈꯔ ꯇꯝꯃꯛꯑꯦ ꯃꯔꯨꯗꯤ ꯑꯝꯇ ꯆꯪꯗ꯭ꯔꯤ ꯁꯤ ꯊꯥ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯁꯤ ꯑꯩꯈꯣꯏ ꯃꯥꯔꯆꯇ ꯀꯝꯄꯜꯁꯔꯤ ꯍꯧꯖꯤꯛ ꯐꯦꯕꯋꯥꯔꯤꯅ ꯃꯥꯔꯆꯀꯤ ꯂꯥꯁ ꯋꯤꯛꯇ ꯑꯩꯈꯣꯏ ꯁꯤ ꯂꯣꯛꯄ ꯌꯥꯔꯅꯤ ꯃꯔꯨꯁꯤ ꯆꯥꯕ ꯌꯥꯔꯅꯤ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛꯀꯤ ꯍꯋꯥꯏ ꯊꯔꯥꯛ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯗꯣꯏꯔꯥꯕ ꯃꯥꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯚꯦꯔꯥꯏꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕꯗꯨꯅ ꯃꯔꯤꯗ ꯐꯖꯕ ꯇꯧꯕꯗꯤ ꯃꯗꯨ ꯊꯔꯥꯛꯁꯤ ꯌꯥꯝ ꯄꯥꯜꯂꯦ ꯁꯤꯅ ꯀꯨꯡꯏꯒꯤꯁꯨ ꯌꯥꯏ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯊꯅꯝꯕꯗꯨꯅ ꯊꯔꯥꯛꯁꯤ ꯑꯩꯈꯣꯏꯅ ꯐꯔꯒꯗꯤ 70-80 ꯐꯥꯎ ꯄꯥꯜꯂꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯔꯨ ꯆꯪꯕ ꯌꯥꯎ ꯆꯪꯗꯕ ꯌꯥꯎ ꯁꯤꯅ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ 22-23 ꯄꯥꯜꯂꯒꯁꯨ ꯃꯔꯨ ꯆꯪ ꯂꯥꯎꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯒ꯭ꯔꯣꯠꯁꯤ ꯅꯦꯝꯇꯛꯅ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯁꯨ ꯃꯊꯟꯇ ꯍꯤꯡꯖꯕ ꯉꯝꯖꯕ ꯄꯥꯝꯕꯤ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯇꯩ ꯍꯋꯥꯏ ꯊꯔꯥꯛ ꯑꯇꯩꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯩꯉꯥꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯩ ꯌꯨꯡꯗ꯭ꯔꯒꯗꯤ ꯃꯁꯥꯅ ꯃꯊꯟꯇ ꯂꯦꯞꯆꯕ ꯉꯝꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕ ꯁꯤꯗꯤ ꯁꯞꯄꯣꯔꯠꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯂꯧꯕꯨꯛꯀꯤ ꯍꯋꯥꯏ ꯊꯔꯥꯛꯀꯤ ꯃꯍꯥꯎꯗꯤ ꯌꯥꯝꯁꯨ ꯍꯥꯎꯏꯗꯅꯀꯣ ꯑꯗꯨ ꯌꯥꯝꯁꯨ ꯂꯣꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗ ꯍꯋꯥꯏ ꯊꯔꯥꯛꯀꯤꯁꯤ ꯈꯤꯇꯪ ꯑꯃꯨꯛ ꯅꯥꯊꯩꯖꯔꯒ ꯑꯩ ꯍꯪꯒꯥꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯍꯪꯒꯥꯝ ꯃꯄꯥꯟꯁꯦ ꯁꯥꯁꯤ ꯌꯥꯝ ꯐꯖꯩ ꯀꯨꯔꯥꯛꯁꯨ ꯌꯥꯝ ꯐꯖꯅ ꯂꯩꯍꯤ ꯆꯨꯞꯄꯒꯤ ꯃꯣꯏ ꯄꯥꯏꯔꯤꯀꯣ ꯑꯗ ꯁꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣ ꯍꯪꯒꯥꯝꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯪꯒꯥꯝ ꯑꯣꯏꯔꯤꯅꯣ ꯉꯁꯥꯏꯗꯣ CS58 ꯍꯥꯏ ꯁꯤ ꯍꯪꯒꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅ ꯄꯤꯕꯅꯦ ꯑꯩꯈꯣꯏ ꯄꯣꯔꯣꯝꯄꯥꯠꯅ ꯍꯪꯒꯥꯝꯁꯤ ꯃꯁꯤ ꯒ꯭ꯔꯣꯠꯀꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯖꯗ꯭ꯔꯤꯀꯣ ꯀꯨꯝꯁꯤꯗꯤ ꯋꯥꯡꯉꯦ ꯐꯨꯠ 5-4.5 ꯐꯥꯎ ꯋꯥꯡꯉꯦ ꯃꯁꯤ ꯃꯌꯥꯝꯅꯗꯤ ꯒ꯭ꯔꯣꯠ ꯂꯩꯅꯤꯅ ꯌꯥꯝ ꯇꯥꯛꯄꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯟꯗꯛꯇꯪꯒꯤ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯖꯕꯅꯤꯅ ꯂꯣꯛꯑꯀꯥꯟꯗ ꯃꯁꯤꯒꯤ ꯄ꯭ꯔꯣꯐꯤꯠꯇꯣ ꯑꯩꯈꯣꯏ ꯈꯪꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯃꯥꯡ ꯊꯥꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯈꯤꯕꯗ ꯑꯩꯈꯣꯏ ꯀꯥꯎꯅ ꯄꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯣꯟ ꯕꯣꯔꯥ 14-15ꯒ ꯐꯪꯉꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯋꯥꯟꯁꯤꯟꯕꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯆꯍꯤ ꯑꯃꯒꯤ ꯊꯥꯎ ꯗꯤꯜ 1-2 ꯁꯨꯝꯖꯔꯒ ꯑꯔꯦꯝꯕꯗꯅ ꯑꯩꯈꯣꯏ ꯃꯣꯏꯗ ꯌꯣꯟꯊꯣꯛꯆꯕ ꯃꯣꯏꯅꯁꯨ ꯄꯤꯌꯨ ꯍꯥꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯃꯔꯨꯁꯨ ꯄꯤ ꯈꯣꯏ ꯎꯄꯨꯁꯨ ꯄꯤ ꯑꯗꯩ ꯍꯥꯔꯁꯨ ꯄꯤ ꯃꯈꯣꯏ ꯀꯥꯎꯒꯤꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯄꯤꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯣꯏꯒ ꯂꯣꯏꯅꯔꯒ ꯍꯤꯡꯖꯔꯛꯄꯅꯦ ꯑꯗꯣ ꯍꯟꯗꯛꯇꯒꯤꯗꯤ ꯑꯦꯒ꯭ꯔꯤꯅ ꯑꯃꯨꯛ ꯇꯧꯕꯤꯗꯅ ꯑꯦꯒ꯭ꯔꯤꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨꯁꯤ ꯃꯣꯏꯅ ꯄꯤꯕꯤꯗꯅ ꯍꯋꯥꯏ ꯃꯪꯒꯜ ꯑꯂꯨ ꯑꯗꯒꯤ ꯀꯣꯕꯤ ꯆꯥꯔ ꯑꯁꯤ ꯍꯣꯜꯁꯤꯗꯩꯁꯨ ꯌꯥꯎꯔꯦ ꯑꯗꯨ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯍꯪꯒꯥꯝꯗꯤ ꯑꯃꯨꯛ ꯍꯦꯛ ꯃꯔꯨꯁꯦ ꯍꯨꯟꯕꯗꯒꯤꯅ ꯃꯄꯥꯟꯁꯦ ꯁꯥꯔꯒ ꯃꯍꯩ ꯂꯣꯛꯄꯁꯦ ꯁꯤꯗꯤ ꯆꯥꯎꯔꯥꯛꯅ ꯊꯥ ꯀꯌꯥꯃꯨꯛꯀꯗꯤ ꯁꯤꯁꯨ ꯆꯪꯏ 5-3 ꯈꯤꯇꯪ ꯍꯋꯥꯏ ꯊꯔꯥꯛꯗꯤ ꯉꯜꯂꯦ ꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯆꯣꯟꯊꯩ ꯑꯗꯨꯅ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯤꯅ ꯈꯤꯇꯪ ꯅꯨꯃꯤꯠ 15-ꯒꯨꯝꯕ ꯈꯦꯠꯅꯕ ꯁꯤꯅ ꯃꯥꯔꯆ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜꯗ ꯂꯣꯏꯅ ꯍꯥꯔꯚꯦꯁ ꯇꯧꯕ ꯌꯥꯔꯅꯤ ꯍꯪꯒꯥꯝꯁꯤꯗꯤ ꯑꯗꯣ ꯁꯤ ꯍꯥꯔꯚꯦꯁ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯛꯏꯕ ꯃꯔꯨꯁꯦ ꯁꯤꯗ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯃꯒꯤ ꯐꯥꯔꯝꯗꯒꯤ ꯂꯣꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯊꯥꯎ ꯁꯨꯡꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯑꯗꯣ ꯊꯥꯎꯁꯦ ꯁꯨꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯅ ꯃꯥꯁꯦ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯃꯥꯔꯀꯦꯠꯇ ꯊꯥꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯗꯤꯇꯦꯜ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯊꯥꯎꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝꯖꯔꯒꯅ ꯑꯩꯈꯣꯏ ꯃꯤꯜ ꯂꯣꯏꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯆꯠꯆꯔꯒ ꯁꯨꯝꯖꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯃꯔꯨ ꯃꯥꯡꯍꯜꯂꯣꯏ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯃꯣꯟ 8-9-10 ꯄꯤꯖꯕ ꯑꯔꯦꯝꯕꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯅꯤꯅ ꯁꯔꯀꯥꯔꯒꯤꯁꯨ ꯏꯟꯁꯇ꯭ꯔꯛꯁꯟ ꯏꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕꯤꯔꯣꯏꯗꯕꯅꯤꯅ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯃꯔꯨ ꯈꯔ ꯍꯪꯒꯠꯄ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯕ ꯇꯪꯈꯥꯏ ꯌꯦꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯥꯡꯗꯦꯗꯤ ꯃꯣꯏꯗ ꯄꯤꯔꯤꯗꯨ ꯂꯦꯝꯅ ꯍꯪꯒꯠꯄ ꯅꯠꯇꯦ ꯄꯤꯕꯤꯕꯁꯤꯅ ꯂꯦꯝꯅ ꯄꯤꯕꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯌꯣꯟꯖꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯃꯣꯏꯗ ꯑꯩꯈꯣꯏꯗ ꯄꯤꯕꯤ
ꯑꯗꯣ ꯍꯤꯡꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯂꯣꯏꯕ ꯍꯪꯒꯥꯝꯒꯤ ꯊꯥꯎꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯊꯥꯎꯗꯤ ꯀꯔꯤ ꯀꯔꯤ ꯃꯁꯛ ꯐꯖꯅꯕ ꯑꯗꯣ ꯃꯅꯝꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯜꯍꯟꯅꯕ ꯑꯗꯨꯝ ꯀꯩꯀꯩꯅꯣꯁꯨ ꯌꯥꯝ ꯌꯥꯟꯖꯜꯂꯦ ꯍꯥꯏꯅꯁꯨ ꯇꯥꯖꯩ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨꯃꯛꯇꯤ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯣꯀꯦꯜꯗ ꯁꯨꯡꯕꯁꯤꯗꯤ ꯃꯗꯨꯃꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏ ꯄꯣꯠꯌꯥꯟ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯎꯔꯔꯣꯏꯕꯀꯣ ꯑꯗꯣ ꯁꯤ ꯍꯪꯒꯥꯝ ꯊꯥꯎꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯌꯥꯝꯅ ꯋꯥꯡꯉꯤꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤ ꯃꯁꯤ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯑꯣꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯅ ꯁꯤꯒꯤ ꯊꯥꯎꯁꯦ ꯉꯧꯕ ꯀꯥꯟꯗ ꯀꯤ ꯍꯥꯏ ꯄꯨꯔꯥ ꯍꯦꯛꯇ ꯃꯩ ꯑꯣꯟꯕ ꯃꯁꯤ ꯄꯨꯔꯥ ꯍꯦꯛꯇ ꯊꯥꯎꯁꯤ ꯊꯥꯎ ꯃꯆꯨ ꯑꯣꯏ ꯂꯩꯇꯦꯕ ꯃꯩꯗꯣ ꯄꯨꯔꯥ ꯉꯥꯡꯉꯦꯕ ꯃꯁꯤꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕ ꯉꯥ ꯈꯪꯗꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯪꯗꯦ ꯑꯃꯐꯥꯎ ꯂꯦꯝꯍꯧꯗꯕ ꯂꯣꯏꯅꯃꯛ ꯀꯟꯖꯝ ꯆꯨꯞꯁꯟꯈꯤꯕ ꯑꯗꯒꯤ ꯃꯣꯏꯗꯤ ꯂꯩꯔꯨꯁꯤꯅ ꯂꯥꯛ ꯐꯔꯒꯁꯨ ꯊꯥꯎꯁꯤꯗ ꯂꯦꯝꯍꯧꯕ ꯑꯗꯨꯅ ꯃꯍꯥꯎꯁꯤ ꯁꯤꯅ ꯑꯣꯏꯅꯝꯃꯤ ꯃꯣꯏꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯀꯗꯣꯝꯗ ꯈꯦꯠꯅꯔꯤꯅꯣꯗꯤ ꯈꯪꯖꯗ꯭ꯔꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯁꯣꯏꯜꯗꯒꯤ ꯊꯣꯛꯄ ꯊꯥꯎꯁꯤꯅꯗꯤ ꯌꯥꯝ ꯊꯤꯅ ꯍꯦꯟꯅ ꯃꯔꯥꯡ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯆꯥꯕꯗ ꯍꯥꯎꯏ ꯃꯤꯅ ꯄꯥꯝꯃꯤ ꯃꯃꯜꯁꯨ ꯌꯥꯝꯃꯤ ꯑꯗꯨ ꯈꯛꯀꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯣꯏꯒ ꯈꯦꯠꯅꯕꯗꯨꯃ ꯃꯣꯏꯅ ꯀꯩ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧ ꯁꯦꯝꯃꯤꯕꯅꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯕꯗ ꯃꯤꯠꯅꯥꯕꯤꯗꯩꯐꯥꯎ ꯍꯥꯞꯆꯜꯂꯤ ꯑꯗꯨ ꯇꯧꯋꯦꯒ ꯑꯗꯥ ꯄꯪꯉꯥꯏ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯟꯖꯤꯟꯅꯦꯒ ꯆꯥꯔꯤꯁꯦ ꯁꯤꯗꯩꯗꯤ ꯁꯤꯅ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯃꯍꯥꯎ ꯂꯩ ꯑꯗꯨꯒ ꯃꯑꯣꯡ ꯃꯇꯧ ꯐꯖꯕꯁꯨ ꯍꯦꯜꯂꯤ ꯍꯧꯖꯤꯛ ꯃꯃꯜꯁꯨ ꯋꯥꯡꯉꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯀꯣ ꯃꯃꯜꯁꯦ ꯆꯥꯎꯔꯥꯛꯅ ꯂꯤꯇꯔ ꯑꯃꯗ ꯀꯌꯥꯃꯨꯛꯀꯗꯤ ꯂꯤꯇꯔꯁꯤ ꯂꯨꯄꯥ ꯑꯩꯈꯣꯏ ꯕꯣꯇꯜꯗ ꯍꯥꯏꯇꯥꯔꯦ ꯂꯤꯇꯔ ꯆꯟꯕꯗ ꯂꯨꯄꯥ ꯆꯅꯤ ꯈꯔ ꯍꯦꯟꯕ ꯆꯅꯤ ꯀꯨꯟꯊ꯭ꯔꯥ ꯑꯗꯨꯐꯥꯎ ꯌꯣꯜꯂꯦ ꯑꯗꯣ ꯁꯤ ꯃꯥꯔꯀꯦꯠꯇ ꯊꯥꯗꯣꯛꯄ ꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯔꯥꯛꯇꯒꯤ ꯑꯣꯏꯔꯣ ꯍꯪꯒꯥꯝ ꯊꯥꯎꯗꯒꯤ ꯑꯣꯏꯔꯣ ꯑꯗꯣ ꯃꯥꯒꯤ ꯐꯥꯔꯝꯁꯤꯗ ꯊꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯂꯣꯏꯅꯃꯛꯇꯤ ꯉꯝꯕꯤꯀꯣ ꯏꯟꯀꯝꯁꯦ ꯑꯗꯨꯝ ꯋꯥꯡꯅ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯤꯡꯕꯗ ꯋꯥꯕ ꯋꯥꯗꯕ ꯆꯥꯟꯕꯤꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯚꯤꯡ ꯂꯤꯁꯤꯡ 19 ꯀꯨꯟ ꯑꯗꯩ ꯀꯣꯕꯤ ꯅꯨꯡꯕꯤꯗꯤ ꯂꯤꯁꯤꯡ 19 ꯀꯨꯟ ꯆꯍꯤ ꯑꯃ ꯑꯗꯨꯝ ꯂꯨꯄꯥ ꯂꯤꯁꯤꯡ 50 ꯍꯨꯝꯐꯨꯗꯤ ꯑꯗꯨꯝ ꯁꯦꯚꯤꯡ ꯇꯧꯖꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯟꯐꯣꯔꯆꯨꯟ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯑꯕ ꯑꯗꯒꯤ ꯀꯨꯝꯁꯤꯅ ꯐꯠꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦꯚꯤꯡꯗꯤ ꯉꯝꯗ꯭ꯔꯦ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛꯑꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯁꯨ ꯑꯅꯥ ꯑꯌꯦꯛ ꯂꯥꯛꯄꯒꯨꯝꯅ ꯄꯥꯝꯕꯤꯗꯁꯨ ꯑꯅꯥ ꯑꯌꯦꯛꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯇꯥꯔꯤꯕ ꯍꯋꯥꯏ ꯊꯔꯥꯛꯇ ꯇꯥꯔꯤꯕ ꯃꯍꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯀꯔꯤ ꯂꯩꯅꯥꯅꯣ ꯃꯁꯤꯗ ꯆꯦꯜꯂꯤꯁꯤꯡꯁꯦ ꯑꯝꯇ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯊꯦꯡꯅꯖꯔꯤꯁꯤ ꯋꯥꯍꯤꯛ ꯑꯅ ꯑꯃ ꯌꯥꯝ ꯀꯟꯅ ꯂꯧꯕꯁꯨ ꯀꯩꯁꯨ ꯇꯧꯋꯦ ꯋꯥꯍꯤꯛꯁꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯅꯤꯝꯅ ꯁꯥꯕꯗꯤ ꯀꯥꯞꯄ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯒꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯣꯏꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯒꯤ ꯂꯩꯔꯒꯁꯨ ꯀꯥꯞꯄꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏ ꯈꯣꯏ ꯂꯣꯏꯕꯒꯤꯗꯤ ꯅꯤꯝꯗꯒꯤ ꯁꯥꯕ ꯋꯥꯍꯤꯛ ꯍꯥꯠꯅꯕꯗꯣ ꯀꯔꯤ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯊꯣꯛꯆꯈ꯭ꯔꯦ ꯃꯗꯨ ꯑꯣꯏꯅ ꯀꯥꯞꯄꯅꯗꯤ ꯈꯔ ꯐꯒꯗꯕ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯣꯏꯁꯤꯗ ꯌꯥꯝꯅ ꯃꯣꯏ ꯍꯤꯗꯥꯛꯁꯤꯅ ꯌꯥꯝ ꯃꯥꯡꯍꯜꯂꯦ ꯑꯩꯈꯣꯏ ꯐꯪꯒꯗꯕ ꯆꯍꯤ ꯑꯃꯒꯤ ꯈꯣꯏ ꯎꯄꯨ ꯑꯃꯗꯒꯤ ꯑꯩꯈꯣꯏꯅ ꯕꯇꯜ ꯑꯃꯨꯛ ꯁꯨꯝꯕꯗ ꯈꯣꯏ ꯎꯄꯨ ꯑꯃꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯆꯦꯝꯕꯔ ꯑꯃꯗ ꯕꯇꯜ 1.5 ꯁꯤ ꯂꯨꯄꯥ 1,500 ꯆꯍꯤ ꯑꯃꯗ 5 6 ꯁꯨꯝꯃꯒꯗꯤ 1,500ꯗꯣ ꯈꯣꯏ ꯎꯄꯨꯅ 3 ꯐꯪꯕꯤꯔꯣ ꯑꯗꯨ ꯈꯣꯏ ꯎꯄꯨ 5 6 ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ 50,000 ꯀꯨꯟ ꯑꯃꯗꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏ ꯇꯥꯟ ꯉꯝꯕ ꯑꯗꯨꯅ ꯍꯤꯗꯥꯛꯁꯤꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯅꯤꯅ ꯅꯨꯡꯗꯥꯡ ꯀꯥꯞꯇꯕꯁꯨ ꯌꯥꯎꯁꯜꯂꯛꯑꯦ ꯑꯗꯨꯅ ꯈꯣꯏꯗ ꯑꯥꯗꯤ ꯌꯦꯛꯁꯜꯂꯦꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠ ꯈꯣꯏꯗꯁꯨ ꯍꯟꯊꯔꯦ ꯑꯗꯨꯒ ꯍꯪꯒꯥꯝꯗꯗꯤ ꯒꯃꯦꯟ ꯑꯣꯐ ꯀꯩꯅꯣꯗꯒꯤꯗꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯒꯤꯗꯤ ꯍꯪꯒꯥꯝꯗ ꯈꯣꯏꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯍꯪꯒꯥꯝ ꯊꯥꯎ ꯌꯥꯝ ꯊꯣꯛꯄ ꯍꯦꯜꯂꯤ ꯃꯔꯨ ꯆꯪꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯈꯔ ꯒ꯭ꯌꯥꯟꯗꯤ ꯇꯥꯅꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯆꯤꯜꯂꯤ ꯑꯩ ꯍꯧꯖꯤꯛ ꯀꯥꯞꯊꯣꯛꯎꯔꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯟꯗꯤꯁꯟ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯑꯗꯩ ꯋꯤꯠ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯅꯗꯤ ꯆꯥꯎꯕꯅꯤꯅ ꯁꯟꯁꯤ ꯈꯔ ꯂꯣꯏꯅꯩ ꯑꯩꯈꯣই ꯈꯤꯇꯪ ꯏꯝꯐꯥꯜꯗ ꯃꯌꯣꯟꯗꯒꯤ ꯍꯟꯊꯖꯕꯅꯤꯅ ꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯔ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯌꯥꯝ ꯋꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯎꯔꯀꯥꯟꯗꯗꯤ ꯉꯁꯥꯏ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯣꯛꯈꯤꯗꯅ ꯑꯋꯥꯈꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯁꯨꯡꯋꯥ ꯋꯥꯗ꯭ꯔꯦ ꯂꯧ ꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯁꯟ ꯄꯟꯕꯤꯔꯀꯥꯟꯗ ꯁꯟꯒꯤ ꯁꯟꯊꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯔ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯣ ꯐꯥꯔꯝꯁꯤꯃ ꯍꯨꯜꯂꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯦ ꯃꯔꯤꯛ ꯆꯨꯝꯅ ꯃꯍꯩ ꯂꯣꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯀꯔꯤ ꯍꯥꯔꯒꯗꯤ ꯁꯤꯖꯤꯟꯅꯕꯤꯕꯒꯦ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯒꯃꯦꯟ ꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯑꯈꯪ ꯑꯍꯩ ꯑꯦꯛꯁꯄꯥꯔꯠ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ
ꯁꯨꯄꯔꯁꯦ ꯁꯨꯄꯔꯁꯦ ꯃꯣꯏꯅ ꯁꯪꯉꯝꯗ ꯀꯦꯖꯤ 55 ꯇꯔꯨꯛ ꯐꯥꯎ ꯆꯥꯏꯌꯨ ꯍꯥꯏ ꯑꯗꯒꯤ ꯋꯤꯠ ꯄ꯭ꯂꯥꯎꯗ ꯈꯣꯏꯕꯗ ꯍꯥꯞꯆꯜꯂꯨ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏꯁꯤ 53 ꯇꯔꯨꯛꯃꯨꯛꯇꯤ ꯁꯨꯗ꯭ꯔꯦ 94 ꯆꯥꯏꯖꯔꯦ ꯑꯗꯒꯤ ꯑꯗ ꯑꯩꯈꯣꯏꯅ ꯌꯨꯔꯤꯌꯥꯁꯤ ꯀꯤꯂꯣ 5 ꯍꯥꯞꯆꯔꯒ ꯑꯍꯥꯟꯕꯗ ꯑꯗ ꯍꯨꯟꯖꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯀꯦꯃꯤꯀꯦꯜ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯀꯦꯃꯤꯀꯦꯜꯁꯤ ꯍꯣꯏ ꯌꯥꯎꯋꯦꯗꯤ ꯍꯥꯏꯇꯥꯔꯦ ꯈꯔꯗꯤ ꯄꯨꯔꯥ ꯑꯣꯔꯒꯥꯅꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯏꯁꯤꯡꯒꯤ ꯄꯝ ꯀꯩꯀꯥ ꯂꯩꯕꯒꯤꯗꯤ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯆꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯅꯥꯛ ꯅꯛꯄꯗ ꯀꯔꯤ ꯏꯊꯩ ꯂꯧꯈꯣꯡ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯁꯤꯒꯤ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯤ ꯏꯔꯤꯜ ꯇꯨꯔꯦꯜ ꯍꯥꯏꯕ ꯖꯒꯥꯁꯤ ꯃꯌꯥꯗ ꯇꯥꯖꯕ ꯈꯨꯡꯒꯪ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯏꯔꯤꯜ ꯇꯨꯔꯦꯜꯁꯤꯗꯒꯤ ꯏꯁꯤꯡꯗꯣ ꯑꯩꯈꯣꯏ ꯆꯤꯡꯈꯠꯆꯔꯒ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯥꯃꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯄ ꯃꯇꯝꯗꯒꯤ ꯐꯥꯔꯝꯁꯦ ꯐꯖꯅ ꯇꯧꯔꯒ ꯑꯩ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯨ ꯃꯍꯩ ꯃꯔꯣꯡ ꯊꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯥꯛꯄꯤꯈꯤꯕꯒꯦ ꯆꯍꯤꯗꯤ ꯐꯣꯔ ꯐꯥꯗꯔꯅ ꯇꯧꯔꯝꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯇꯧ ꯁꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯍꯦꯛ ꯑꯩꯒꯤ ꯄꯣꯛꯄꯤꯕꯁꯤ ꯉꯥ ꯆꯥꯗꯦ ꯑꯗꯨꯅ ꯉꯥ ꯆꯥꯗꯕꯅꯤꯅ ꯃꯥꯅ ꯎꯍꯩ ꯋꯥꯍꯩ ꯂꯐꯣꯏ ꯑꯃꯠꯇ ꯋꯥꯠꯇꯕꯤꯅꯤ ꯍꯤꯡꯒꯣꯜꯁꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛꯇ ꯉꯥꯏꯕꯅꯤꯅ ꯂꯧ ꯁꯪꯒꯝ 3-4ꯁꯤꯗ ꯃꯣꯏ ꯑꯅꯤꯃꯛ ꯂꯩꯕꯅꯤꯅ ꯉꯥ ꯆꯥꯗꯕꯅꯤ나 ꯃꯥꯁꯤ ꯑꯁ ꯑꯂꯨ ꯅꯨꯡꯂꯨ ꯑꯩꯈꯣꯏ ꯏꯄꯥꯁꯤꯗꯒꯤ ꯐꯪꯗꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗꯒꯤ ꯇꯝꯖꯍꯧꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯆꯠꯊꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯈꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯎꯔꯤꯕ ꯈꯣꯏꯁꯨ ꯂꯣꯏꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯏꯁꯤ ꯎꯄꯨ 9 ꯂꯩꯖꯩ ꯈꯣꯏ ꯂꯣꯏꯕꯤꯕꯀꯣ ꯑꯗꯣ ꯈꯣꯏ ꯂꯣꯏꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯖꯤꯛꯇꯪ ꯈꯪꯖꯒꯦ ꯈꯣꯏ ꯂꯣꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯚꯦꯟ ꯅꯨꯡ ꯍꯥꯏꯗꯤ ꯃꯥꯏꯈꯨꯝ ꯅꯨꯡꯈꯨꯝ ꯑꯝꯇ ꯎꯞꯇ꯭ꯔꯦ ꯈꯣꯏꯒ ꯑꯗꯨꯝ ꯈꯪꯅꯔꯦ ꯍꯥꯏꯇꯥꯔꯦ ꯀꯨꯏꯅ ꯂꯣꯏꯅꯔꯛꯑꯦꯕꯀꯣ ꯃꯤꯅꯗꯤ ꯃꯥꯏꯈꯨꯝꯒ ꯍꯥꯞꯄꯒ ꯈꯣꯏ ꯐꯥꯕ ꯈꯣꯠꯄ ꯈꯣꯏꯍꯤ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯇꯧꯖꯗ꯭ꯔꯦ ꯃꯥꯒ ꯑꯩꯈꯣꯏꯒ ꯂꯣꯟ ꯐꯥꯎꯅꯕꯗꯧꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯏꯍꯥꯡ ꯍꯥꯡꯅ ꯑꯗꯨꯝ ꯂꯣꯛꯆꯩ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯣꯏ ꯂꯣꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣꯏꯅ ꯅꯣꯡ ꯁꯤꯡꯅ ꯌꯥꯝ ꯍꯦꯟꯖꯟꯈ꯭ꯔꯕ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯇꯝ ꯑꯣꯏꯔꯣ ꯀꯣꯕꯤꯂꯥ ꯃꯇꯝ ꯑꯣꯏꯔꯣ ꯑꯗꯨꯋꯥꯏ ꯀꯥꯟꯗꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯦ ꯑꯗꯨꯒ ꯁꯨꯡꯍꯩꯀꯥꯟꯗ ꯀꯣꯕꯤꯂꯥ ꯃꯇꯝ ꯑꯗꯒꯤ ꯍꯪꯒꯥꯝ ꯃꯄꯥꯟꯁꯤꯗ ꯅꯣꯡ ꯁꯤꯡ ꯇꯥꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯧꯃꯤ ꯑꯣꯏꯕꯒꯤꯗ ꯈꯤꯇꯪ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯐꯪꯉꯦꯅ ꯂꯧꯖꯕ ꯇꯥꯔꯦ ꯑꯗꯣ ꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯍꯦꯛ ꯈꯣꯏ ꯑꯃ ꯂꯣꯏꯕ ꯍꯥꯏꯕꯁꯤꯒ ꯁꯥ ꯁꯟ ꯂꯣꯏꯕ ꯌꯦꯟ ꯂꯣꯏꯕꯒꯗꯤ ꯈꯔ ꯈꯦꯠꯅꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯣꯏ ꯂꯣꯏꯕꯒꯤ ꯑꯃꯗꯤ ꯃꯆꯤꯟꯖꯥꯛ ꯊꯥꯛꯎꯕ ꯅꯠꯇ꯭ꯔꯦ ꯍꯞꯇꯥ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯒ ꯎꯄꯨꯗꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝ ꯆꯪꯉꯤꯕ꯭ꯔꯥ ꯀꯛꯆꯦꯡ ꯆꯪꯉꯤꯕ꯭ꯔꯥ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯄꯤꯔ ꯁꯥ ꯁꯟꯒꯤꯁꯤ나 ꯉꯥꯅꯨ ꯅꯨꯡꯅꯨ ꯑꯣꯏꯔꯣ ꯅꯨꯡꯇꯤꯒꯤ ꯆꯪꯗ ꯌꯥꯗꯦ ꯑꯗꯒꯤ ꯁꯥꯒꯤ ꯁꯟꯒꯤ ꯑꯣꯏꯔꯣ ꯅꯨꯡꯇꯤꯒꯤ ꯁꯪꯒꯣꯜ ꯅꯥꯜꯍꯟꯕ ꯑꯗꯒꯤ ꯁꯟ ꯁꯦꯕꯥ ꯀꯥꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯒꯤ ꯉꯥ ꯃꯆꯤꯟꯖꯥꯛ ꯀꯛꯄ ꯈꯣꯠꯄ ꯌꯥꯝ ꯊꯤ ꯈꯦꯠꯅꯔꯦ ꯈꯣꯏꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯂꯦꯝꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯜ ꯄꯤꯕꯤꯕꯒꯨꯝꯕꯅꯤ ꯍꯥꯏꯅ ꯊꯝꯖꯔꯒꯦ ꯑꯗꯣ ꯈꯣꯏꯗꯒꯤ ꯑꯩꯈꯣই ꯈꯣꯏꯍꯤꯁꯦ ꯃꯈꯜ ꯃꯥꯒꯤ ꯁꯤꯖꯟꯒꯤ ꯇꯣꯉꯥꯟꯕ ꯇꯦꯁꯁꯨ ꯃꯥꯟꯅꯗꯦ ꯍꯥꯏꯀꯣ ꯑꯗꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯍꯥꯎꯕ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯍꯦꯟꯅ ꯃꯦꯗꯤꯁꯤꯅꯦꯜ ꯚꯦꯂꯨꯁꯦ ꯍꯦꯟꯅ ꯂꯩꯕ ꯃꯁꯤꯒꯤ ꯈꯦꯠꯅꯕ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯈꯣꯏꯍꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯈꯣꯏꯍꯤꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤ ꯂꯝꯒꯤꯗꯤ ꯈꯪꯗꯦ ꯃꯤ ꯂꯝꯁꯨ ꯇꯧꯏ ꯃꯈꯣꯏꯗꯤ ꯃꯤ ꯂꯝꯗꯗꯤ ꯈꯣꯏꯁꯤ ꯃꯣꯏ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯃꯤꯔꯣꯟ ꯊꯣꯛꯄꯗꯧꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯄꯨꯅ ꯍꯪꯒꯥꯝ ꯊꯥ ꯃꯐꯝꯗ ꯄꯨꯔ ꯁꯨꯝ ꯂꯣꯏ ꯑꯗꯣ ꯑꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯁꯤ ꯇꯝꯕꯤꯗ꯭ꯔꯃꯤꯅ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯒꯤꯅ ꯍꯥꯎꯕꯁꯤ ꯍꯪꯒꯥꯝ ꯃꯄꯥꯟ ꯑꯗꯒꯤ ꯊꯨꯝꯕ ꯈꯣꯠꯄ ꯑꯗꯒꯤ ꯃꯉꯣꯟꯗ ꯃꯤꯅꯗꯤ ꯃꯁꯤ ꯀꯨꯡꯕꯁꯤ ꯌꯥꯝ ꯍꯦꯟꯕ ꯑꯗꯨꯅ ꯃꯁꯤ ꯃꯤꯅꯗꯤ ꯆꯤꯅꯤ ꯍꯥꯞꯄꯤꯔꯒ ꯍꯩꯖꯤꯜꯂꯦꯕꯀꯣ ꯃꯁꯥꯅ ꯈꯣꯏꯁꯤ ꯅꯨꯡꯁꯥ ꯅꯣꯡ ꯇꯥꯗ꯭ꯔꯃꯤꯅ ꯑꯗꯒꯤ नंबर 2दा कौबिला मापान सजीबूसे एप्रिलगिसे अतई इतंग हेंद्रगदी अखोई अतई मोय मसिनजाक तो थिबम चलगा उहै वाहै दु लोगाना महाव मानदमिना खरप यावी दे महाव मानरक्ते हाइबा हंगाम मापान सी नंबर 1 ओयना इ लौजगे नंबर 2दा अखोईगी कौबिला मापान सी ओय अदो अखाबगा यावरइसे खोइदा खोइना खोइ हाइजमक्तबु अथुमबनेना खल्लगा चारु कांदे यमना खाबसु हेक थेंगनजे मसिना कमाय तौबन मसि इबाइबुना लांगबन खोइ हाइने मोइदी मसिनजाकनिना
सिददी यादे दो ꯍꯣꯏ ꯍꯣꯏ अना कोई उयांगन गुम्बा तेते उ सिदगी लौरगा अदो इबा इबुन ताबी हमनी लांगबन खुई ख्वाइदी हिदाक सुका नहीं है अदो लांगबन खुई सिना कोई मतमदुगी हेपा लेपान से मसी अखाबा सिनबा मयामदगी मोय कलेक्शन तौरगा पोरागा तौबिन मदु खाइ तसेंगना खाइ अदुबु हिदाक्तदी इपा इपुन थम्बिरमदा मान इकान काने न तापिरमे अदुगा अखोइना साब थकपददी खाइना अखोइ तापीना चाव यादबसु यावी अदो अखाबसे ngसाइगी मागी वैल्यू लैबददी अथुमबदुगा अदुमदि मानादोइरा माने हेलिम वैल्यूदी ओ हेंदोइने ओके अदो होजिसे फार्म सिदा खोई लोए हंगाम हवाई ट्रक तौरे अदो कोबी जु थाई हैना ताकपी को कोबी थाबगी मरम खितंग हंगजगे कोबी थाबसिदी मागी चार से चारना कदाइदगी लौबा मरु हुल्लगा फंगेरा चारना मिंगोंदगी लैरिरा अदुदगी हौरगा खितंग ताकपियो चाजे कोइना ग्रीन हेरो ना मखोई कोई ग्रीन हेरो ना मुखी दुकान अखोई लेन ब्रश कुंबा अदगी लौजरगा हुंजबने अना अदगी हंदक्सिना ग्रीन हेरो लेजरगा देमु अखोई एग्रीकल्चर ने पीरे हवाई द्राक पी खरा अदगी ओल कोबी पीरे अदगी कोबी फुल पी अदगी थमसेट मामी पी अदु अवजी अनोब थाजरी अहमगी ग्रीन हेरो दुना किलो अनि मखाई गुम्बा तारे अइना हौजी लेजरीसी अदु कुमसिदी याम होंगे हाकुमदी ममांगदी 50 मु अइ सेविंग दवि कोबीदा कुमसिदी होंगना ग्यालम दाद्रेना सिलौमीगी लाइबक्से कोई सीजनजु लेपी अदुगा मयामजी कुमसिदी हिंगो याम कोइनबरा अना कुमसिदी होंगे अदु कोबी फुललमदा लुपा 10 गुम्बा सिंगे हाकुमदी 50 बाउ सिंगे कुमजिगी मतुंगिना कोई होंग होंगद तौबीदा कोई लौमी लाइबक्से सिगैना गमेना कोई सब चाबा एमाउंट हम लेपीरगा होंगजु चावगजु हाइना लेपीरगदी कोई लौमी खुदोंग जाबदि दम फंगदा माले नतबिदा मासिना 5 पीबा हयंग 10 पीबा हिना 30 पीबा सिददी कोई लौमीजी कोई कंडीशन अमा मवंग मदिन दादबम ओयना लौजनी अरैबे मीदबुदी पंहाद हराव होंगगदी को अदो हंदकी कुमची सहीसिमदी हंगाम अमदी कोबिजा तो किमतिक ममल होंगना फंगी हाउसु हावेना मयामसु लोइमा हाइनरी अदो थागचरी हलना हलैबोंगोना हजि मफम सिदा फंगीबा तोंगान तोंगानबा पांबी सिंगी मरमदा छुगाइना ताकपीबगी दमदा थागचगे हौजिक खुंदोंबम जीबोनगा वारी उताई सानाबगी मते अमखोय खुदोल तमख्रे दो हौजिक फार्म सिदा नहा अमगा मु थेंगनाजरी नहा सिगा मु वारी सानाबगी तंजादु लौजगे मिंग लेफमदा ताकपियो आई युमना खुंदोंबम बिनोय लेफमना फंगनुंग लाइकाइदैनि आई मफम सिदा हेक इमा इपान पुपिरकपदगी दम फंगनुंग हाइबजे लैरचरकले अदो हौजिक खुंदोंबम जीबोनगा थोकनारी मरिसे कैन आईगी बाबागी मनाउपा आईगी खातोन इपागी इपा सकपा हाइतारे मखोई मचा मचामकनी हाइबजु याय अदो अखोइगी खुंदोंबम जीबोन गा वारी सानाबदसु अखोइगी अहल लमन्ना तौरम्बा पारी पुरीना तौरम्बागी मतुंग इल्लगा फार्म जे दुम तौकपनिना ताकपीगिबको अदो ngasi बिनोयसु मतुंग इल्लिना ताकपीनि अदो फार्म सिदा फंगिबसे मरोइना हवाई ट्रक हंगाम आलू खोय अदुगा कोबीनिना ताकपीगरे अदो सिगी मतंग जे सि मैम सिंजना अचुक फजना लैसा तमदना मही लोकना होटनाबदा नहा अमो ओइना कोई अहन सिंगी मतुंग इल्लगा सपोर्ट तौरिबसे कदाइ भाबो तौइसिदा थेंगनरकपा एक्सपीरियंसिंग हाइतारे को करी करीदि थेंगने कितंग हाइबियो मसी कनोने अखोय अहन जिंगी मखादि पोलगजु थबकजीदी फार्म अदुक चावग्रबा एकर अमा अनि जे सुमाइना संगन होनबजे अराइबदि नते हारिबा सुमाइना संगन होनरकपदा इसिंग माइसिंग लौ खोइबा मरु मरांगी अवाबा मरु मरांगी सरकारना पिदरगजु मतम चाना फंगदबा अदो इसाना थानिंगमनि इसागी पॉकेटगी लौबा अदगी हार थादरक्तबना अखोइना पोट फनिंगबगी सुपर पिदरक्ते सरकारना यूरिया बे अममम लौ मतम अदुगी दो लोइनम मैनेज तौर मतुंगदा इसिंगी अवाबा खोटपा इसाना पम लैजबा मीगा तानरगा मिंगोंदगी अरे वाइनबा खोटपा सुंबा मयामजे सपोर्ट तौरकांदा वाबदी वाइ अदुबु सुमाइना फगलकपजे जुम नुंगाइबजु फावे अदुगा वाबदी नुंगाइबदी ओइदे अवाबजे
ꯁꯨꯃꯥꯏꯅ ꯐꯒꯠꯂꯀꯥꯟꯗ ꯈꯔ ꯀꯣꯛꯆꯕ ꯃꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯣꯕꯤ ꯊꯥꯕꯒꯤ ꯀꯣꯕꯤꯒꯤ ꯃꯔꯝꯗꯁꯨ ꯒ꯭ꯔꯤꯟ ꯍꯦꯔꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤꯀꯣ ꯒ꯭ꯔꯤꯟ ꯍꯦꯔꯣꯁꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯔ ꯍꯦꯟꯅ ꯆꯥꯎꯕ ꯄ꯭ꯔꯣꯐꯤꯠ ꯌꯥꯝꯅ ꯂꯩꯕ ꯀꯣꯕꯤ ꯃꯈꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯖꯩ ꯑꯗꯣ ꯒ꯭ꯔꯤꯟ ꯍꯦꯔꯣꯁꯦ ꯊꯥꯕꯒꯤ ꯁꯤꯗꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯅꯠꯇ꯭ꯔꯣ ꯀꯣꯕꯤꯒꯨꯝꯕ ꯊꯥꯕꯁꯨ ꯀꯣꯕꯤꯁꯦ ꯊꯥꯕꯨꯗꯤ ꯊꯥꯅꯔꯤ ꯑꯗꯣ ꯑꯩꯗꯤ ꯐꯖꯅꯗꯤ ꯊꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯊꯥꯔꯤꯕ ꯂꯧꯐꯝꯁꯤꯗ ꯍꯨꯟꯖꯔꯤꯕ ꯑꯍꯟꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯍꯪꯒꯥꯝꯒ ꯍꯋꯥꯏꯗꯥꯛꯀꯁꯦ ꯍꯪꯖꯕꯅꯤ ꯃꯃꯥꯡꯗ ꯃꯐꯝꯁꯤꯗ ꯀꯣꯕꯤ ꯊꯥꯗ꯭ꯔꯤ ꯀꯣꯕꯤ ꯊꯥꯔ ꯃꯇꯨꯡꯗ ꯀꯣꯕꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯗꯨꯝ ꯃꯌꯥꯝꯕꯨꯗꯤ ꯂꯩꯅꯔꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯊꯕꯛ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯀꯌꯥ ꯇꯧꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯪꯒꯥꯝꯒ ꯍꯋꯥꯏ ꯊꯔꯥꯛꯀꯁꯦ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔꯒꯁꯨ ꯁꯥꯠꯂꯦꯀꯣ ꯑꯗꯣ ꯃꯄꯥꯟꯁꯦ ꯁꯥꯠꯂꯛꯄ ꯃꯇꯝꯗ ꯃꯤꯛꯁ ꯑꯅꯤꯁꯦ ꯍꯦꯛꯇ ꯌꯦꯜꯂꯣꯒ ꯋꯥꯏꯠꯀꯁꯦ ꯎꯕꯗꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯃꯁꯩꯁꯤꯗ ꯂꯥꯛꯄ ꯃꯍꯤꯛ ꯃꯇꯥꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯀꯃꯥꯏꯅ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯀꯃꯥꯏꯅ ꯑꯍꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯝꯗꯣꯏꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯃꯍꯤꯛ ꯃꯇꯥꯏ ꯇꯥꯔꯛꯄꯗ ꯕꯤꯅꯣꯏꯅ ꯇꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯁꯤꯁꯤ ꯀꯩꯅꯣꯅꯦ ꯌꯥꯝ ꯇꯥꯏ ꯃꯍꯤꯛꯇꯤ ꯄꯥꯛꯅ ꯎꯔꯛꯄꯅꯤꯅ ꯇꯥꯗꯦ ꯍꯥꯏꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯆꯪꯉꯒ ꯌꯦꯡꯕꯗ ꯑꯗꯨꯝ ꯇꯥꯔꯤꯑꯕ ꯑꯗꯣ ꯍꯤꯗꯥꯛꯁꯨ ꯑꯗꯨꯝ ꯀꯥꯞꯄꯤꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯅꯤꯝ ꯀꯤꯌꯥꯔ ꯍꯥꯏꯕ ꯑꯃ ꯀꯥꯞꯄꯦꯕ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯀꯥꯞꯄꯁꯦ ꯀꯌꯥ ꯐꯕ ꯌꯧꯗꯕ ꯍꯥꯏꯇꯥꯔꯦ ꯀꯥꯞꯄꯒꯁꯨ ꯍꯦꯛꯇ ꯃꯍꯤꯛꯁꯦ ꯑꯗꯨꯝ ꯂꯩꯕ ꯀꯥꯞꯄꯒꯤ ꯃꯦꯟꯇꯦꯟꯗꯤ ꯑꯗꯨꯝ ꯋꯥꯕ ꯑꯃꯨꯛ ꯀꯥꯞꯄꯗ ꯂꯨꯄꯥ 500 400 ꯑꯗꯨꯝ ꯆꯪꯉꯦꯕ ꯂꯧ ꯁꯪꯉꯝ ꯑꯃ ꯀꯥꯞꯄ ꯀꯥꯟꯁꯤꯗ ꯑꯗꯨꯗ ꯐꯕꯗꯤ ꯏꯌꯧ ꯌꯧꯗꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯃꯥꯡꯗꯅꯕ ꯑꯗꯒꯤ ꯄꯣꯠꯁꯤꯁꯨ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯆꯪꯉꯛꯑꯕꯅꯤꯅ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯄꯟꯕꯤꯈꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯦ ꯑꯗꯨꯝ ꯐꯒꯗꯕ ꯊꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜꯒꯨꯝꯕꯁꯦ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯗ ꯌꯥꯔꯛꯇꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯄꯤꯔꯤꯕ ꯄꯣꯠꯁꯦ ꯐꯕꯨꯗꯤ ꯐꯩ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯥꯛ ꯁꯟꯅ ꯊꯥꯔꯛꯄꯅꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯀꯥꯞꯅꯗꯕ ꯑꯩꯈꯣꯏ ꯖꯒꯥꯁꯤꯗꯪ ꯀꯥꯞꯄ ꯑꯃ ꯀꯥꯞꯍꯧꯗꯕ ꯑꯗꯩ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂ ꯇꯥꯕ ꯑꯗꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤ ꯌꯥꯝ ꯑꯋꯥꯕ ꯑꯣꯏ ꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤꯗꯤ ꯀꯨꯝꯃꯒ ꯌꯦꯡꯖꯔꯤꯅꯦ ꯑꯗꯨꯏꯗꯨ ꯄꯥꯝꯕꯤ ꯈꯨꯗꯤꯡꯒꯤ ꯄꯥꯏꯕ ꯉꯝꯗꯕꯅꯤna ꯈꯔ ꯎꯔꯛꯄꯗꯨꯗ ꯍꯦꯛꯇ ꯀꯥꯞꯄꯒ ꯑꯃꯨꯛ ꯃꯔꯛ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕ ꯉꯝꯗꯕ ꯀꯨꯡꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯀꯥꯞꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯁꯤ ꯑꯐꯕ ꯀꯥꯞꯅꯤꯡꯉꯛꯄꯒꯤ ꯑꯗꯨꯗ ꯑꯣꯔꯒꯥꯅꯤꯛꯁꯤ ꯐꯩꯅ ꯍꯥꯏ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯀꯥꯞꯄꯁꯨ ꯉꯝꯄꯣꯟꯇꯦꯗ ꯃꯤ ꯅꯦꯛꯑꯒ ꯀꯥꯞꯄ ꯌꯥꯎꯏ ꯏꯁꯥ ꯁꯪꯗ꯭ꯔꯒꯗꯤ ꯏꯁꯥꯅ ꯀꯥꯞꯄꯁꯦ ꯁꯨꯝ ꯄꯝ 4 5ꯗꯤ ꯑꯗꯨꯝ ꯀꯥꯞꯄꯦꯕ ꯂꯧ ꯁꯪꯉꯝ ꯑꯃꯗ ꯑꯗꯨꯅ ꯋꯥꯔꯛꯄꯁꯤꯗ ꯑꯩꯁꯦ 2ꯔꯛ ꯀꯥꯞꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯇꯤꯟ ꯑꯅꯧꯕ ꯋꯥꯍꯤꯛ ꯑꯁꯪꯕ ꯍꯋꯥꯏꯗꯥꯛ ꯃꯔꯨ ꯄꯥꯜꯂꯛꯏ ꯃꯔꯨ ꯈꯔ ꯂꯥꯛꯄꯁꯦ ꯃꯔꯨ ꯇꯤꯟꯗ ꯑꯁꯪꯕ ꯃꯌꯥꯝ ꯇꯥꯔꯦ ꯁꯤꯁꯨ ꯈꯪꯅꯤꯡꯉꯦ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯥꯟꯅ ꯇꯧꯔꯤꯕ ꯑꯦꯒ꯭ꯔꯤꯒꯤꯗꯤ ꯀꯌꯥ ꯈꯪꯕꯨꯗꯤ ꯈꯪꯅꯩ ꯑꯗꯣ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯁꯞꯄꯣꯔꯠꯁꯦ ꯀꯌꯥ ꯂꯧꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯕꯨꯗꯤ ꯇꯧꯕꯤꯔꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯂꯥꯛꯑꯒ ꯁꯔꯚꯦ ꯅꯨꯡꯗꯤ ꯂꯥꯛꯇ꯭ꯔꯤ ꯂꯥꯛꯄꯤꯔꯒꯗꯤ ꯃꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯗꯣꯏꯅꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯛꯇꯦ ꯑꯗꯣ ꯌꯥꯝ ꯋꯥꯏ ꯃꯍꯤꯛꯀꯤ ꯃꯇꯥꯡꯗꯗꯤ ꯈꯔ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯃꯣꯏ ꯁꯔꯚꯦ ꯂꯥꯛꯇꯦꯅ ꯇꯥꯛꯄꯤ ꯑꯗꯨꯁꯤ ꯑꯦꯅꯤ ꯑꯦꯛꯁꯄꯔꯠ ꯀꯣ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯁꯨ ꯉꯥꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯅꯥꯔꯛꯀꯅꯨ ꯌꯥꯗꯦ ꯅꯥꯔꯀꯥꯟꯗ ꯗꯣꯛꯇꯔ ꯀꯟꯁꯜ ꯇꯧꯔꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯄꯥꯝꯕꯤꯁꯤꯡꯒꯤꯁꯨ ꯃꯍꯤꯛ ꯃꯇꯥꯏꯒꯤ ꯃꯔꯝꯗ ꯐꯖꯅ ꯌꯥꯝꯅ ꯋꯦꯜ ꯅꯣꯟ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯃꯈꯣꯏꯒꯗꯤ ꯇꯥꯟꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯅꯤꯡ ꯄꯥꯝꯕꯤ ꯊꯥꯔꯒꯗꯤ ꯀꯃꯥꯏꯅ ꯃꯣꯏꯁꯦ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯍꯟꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯇ꯭ꯔꯦꯅꯤꯡꯒꯗꯤ ꯌꯥꯎꯕꯤꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯦꯛꯁꯄꯔꯠ ꯇꯥꯟꯅꯕꯤꯕ ꯃꯗꯨꯃꯗꯤ ꯌꯥꯎꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯥꯟꯅ ꯇꯧꯕꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯇꯨꯡ ꯈꯔ ꯑꯗꯨꯝ ꯏꯟꯖꯔꯒ ꯇꯧꯖꯕ ꯑꯗꯨꯝꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯊꯣꯏꯗꯣꯛꯄ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕꯗꯤ ꯌꯥꯎꯕ ꯂꯩꯇ꯭ꯔꯤ ꯃꯣꯏꯅ ꯇꯧꯕ ꯒꯥꯏꯗꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯍꯨꯟꯅꯕ ꯍꯣꯠꯅꯕ ꯃꯣꯏꯅ ꯏꯁꯤꯡ ꯆꯜꯂꯛꯄꯗ ꯑꯩꯁꯨ ꯇꯥꯟꯅꯔꯒ ꯍꯥꯞꯆꯤꯟꯕ ꯑꯗꯩ ꯇꯤꯟ ꯍꯤꯗꯥꯛ ꯇꯥꯔꯦ ꯍꯥꯏꯇꯥꯔꯁꯨ ꯃꯌꯥꯝ ꯀꯥꯞꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯍꯪꯅꯔꯒ ꯇꯧꯅꯕ ꯑꯗꯨꯗ ꯑꯩꯅ ꯆꯠꯂꯒ ꯈꯣꯠꯂꯒ ꯏꯁꯥꯒꯤ ꯇ꯭ꯔꯦꯅꯤꯡꯒ ꯂꯧꯔꯒꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯏꯁꯤꯡꯁꯤꯗꯤ ꯀꯌꯥꯔꯛꯀꯗꯤ ꯆꯥꯏꯁꯦ ꯍꯪꯒꯥꯝ ꯅꯠꯇ꯭ꯔꯒ ꯍꯋꯥꯏ ꯊꯔꯥꯛ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯃꯑꯣꯡꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯄꯥꯝꯕꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯏꯁꯥ ꯄꯣꯀꯦꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄ꯭ꯔꯤꯡꯀꯨꯂꯔꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯀꯥꯞꯅꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯧ ꯎꯕ ꯃꯇꯝꯗ ꯑꯍꯟꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯇꯣꯂꯨ ꯑꯃ ꯂꯩꯌꯦꯕ ꯂꯨꯄꯥ 10,000 ꯄꯥꯏꯞꯀ ꯄꯨꯂꯞꯅ ꯍꯥꯏꯕ ꯂꯨꯄꯥ 50,000 ꯆꯪꯕ ꯑꯗꯨꯒꯤꯗꯨ ꯇꯣꯔꯦꯟꯗꯩ ꯆꯤꯡꯈꯠꯂꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯇꯣꯂꯨ ꯃꯆꯥ ꯑꯃ ꯄꯥꯜꯂꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁ꯭ꯄ꯭ꯔꯤꯡꯀꯨꯂꯔꯁꯤꯗ ꯏꯁꯤꯡꯁꯦ ꯊꯥꯖꯤꯜꯂꯒ ꯃꯌꯥꯏꯗ ꯄꯥꯏꯞꯁꯦ ꯁꯝꯃꯒ ꯂꯧ ꯁꯪꯉꯝꯁꯤꯒꯤ ꯄꯥꯛꯈ꯭ꯔꯕ ꯔꯣ 4ꯒꯨꯝꯕ ꯊꯝꯃꯒ ꯅꯨꯃꯤꯠ 6 4 ꯆꯪꯉꯦ ꯑꯃꯨꯛ ꯀꯥꯞꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛ ꯀꯥꯞꯅꯕ ꯍꯣꯠꯅꯕꯗ 6 4 ꯆꯪꯕꯁꯦ ꯔꯥꯎꯟ ꯑꯃ ꯁꯪꯉꯝꯁꯦ ꯔꯥꯎꯟ ꯐꯖꯅ ꯇꯨꯡꯍꯟꯅꯕ ꯍꯣꯠꯅꯕ ꯏꯁꯤꯡꯁꯦ ꯃꯅꯤꯟꯁꯦ ꯐꯖꯅ ꯂꯩꯍꯟꯅ ꯆꯣꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ 6ꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯆꯪꯉꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯔꯣꯟ 2 3 3ꯒꯤ ꯆꯥꯡ ꯌꯧꯔꯛꯑꯕꯅꯦ ꯑꯩꯅ ꯀꯥꯞꯄꯤꯁꯦ ꯁꯤ ꯊꯥꯛꯁꯤꯗ
ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯩꯁꯤꯗ ꯀꯩꯅꯣ ꯑꯍꯟꯒꯤ ꯃꯇꯨꯡ ꯏꯟꯕꯅꯦ ꯇꯥꯛꯄꯤꯔꯦ ꯑꯗꯨ ꯐꯥꯝꯁꯤꯃ ꯁꯨꯃꯥꯏꯅ ꯃꯤꯅ ꯍꯦꯛ ꯑꯔꯥꯛꯄ ꯈꯨꯗꯤꯡꯃꯛꯅ ꯐꯖꯩꯅꯦꯅ ꯍꯥꯏꯕ ꯁꯣꯟꯅꯕꯒꯤ ꯇꯥꯡꯀꯛꯁꯦ ꯌꯧꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯀꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯝꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤ ꯀꯌꯥꯃꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀooperation ꯁꯨꯃꯥꯏꯅ ꯂꯧꯋꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯀooperation ꯍꯥꯏꯇꯥꯔꯗꯤ ꯑꯍꯜ ꯂꯃꯟ ꯀꯣꯏꯃꯤꯟꯅꯔꯤꯕ ꯃꯤ ꯉꯥꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯅꯦꯛꯆꯕ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯑꯩꯒꯤ ꯂꯦꯕꯔ ꯆꯥꯔꯖ ꯊꯥꯖꯕ ꯈꯣꯠꯄꯁꯦ ꯇꯁꯦꯡꯅꯗꯤ ꯂꯩꯔꯒꯁꯨ ꯄꯩꯁꯥ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯑꯩꯅ ꯄꯨꯔꯥ ꯊꯥꯗꯗ꯭ꯔꯦ ꯏꯃꯥꯟꯅꯕ ꯀꯣꯂꯤꯛ ꯈꯔ ꯈꯪꯅꯕ ꯈꯣꯠꯅꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯁꯤ ꯇꯧꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯒ ꯁꯤꯃ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯕꯗꯤ ꯂꯩ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯃꯤ ꯇꯞ ꯅꯦꯛꯑꯒ ꯈꯣꯠꯂꯒ ꯇꯧꯕꯗꯤ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯉꯝꯗ꯭ꯔꯒꯗꯤ ꯁꯤ ꯐꯣꯏꯕ ꯈꯣꯠꯄꯗꯤ ꯑꯩ ꯃꯤ ꯅꯦꯛꯀꯦꯅꯗꯤ ꯈꯜꯂꯦ ꯐꯔꯛꯑꯕꯅꯤꯅ ꯃꯥꯡꯍꯜꯂꯔꯣꯏ ꯍꯥꯏꯕ ꯑꯗꯣ ꯍꯧꯈꯤꯕ ꯃꯇꯝꯗ ꯈꯣꯏꯕ ꯈꯣꯠꯄꯗꯤ ꯐꯣꯔꯁꯟꯅꯤꯅ ꯄꯩꯁꯥ ꯂꯣꯏ ꯄꯤꯊꯣꯛꯑꯦ ꯑꯗꯣ ꯍꯨꯟꯕꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ 3-4 ꯇꯧꯃꯤꯟꯅꯔꯒ ꯍꯨꯟꯃꯤꯟꯅꯕꯅꯤ ꯑꯗꯣ ꯉꯁꯥꯏ ꯐꯣꯏꯕꯒꯤ ꯃꯇꯥꯡ ꯈꯛ ꯂꯥꯛꯄꯁꯦ ꯁꯤꯗ ꯑꯃꯨꯛꯇꯪ ꯋꯥꯍꯪ ꯑꯃꯇꯒ ꯍꯥꯏꯒꯦ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯔꯥꯛ ꯄꯥꯝꯕꯤꯗꯒꯤ ꯃꯍꯩꯁꯦ ꯂꯧꯔꯀꯥꯟꯗ ꯃꯔꯨꯁꯤꯕꯨꯗꯤ ꯂꯣꯛꯈ꯭ꯔꯅꯤ ꯃꯁꯥ ꯂꯦꯝꯍꯧꯕ ꯃꯁꯥꯁꯦ ꯀꯃꯥꯏꯅ ꯃꯥꯁꯦ ꯁꯤꯖꯤꯟꯅꯒꯦ ꯃꯗꯨ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤꯗꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯂꯣꯛꯄꯁꯦ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯣꯏꯔꯒ ꯄꯨꯂꯞ ꯄꯩꯔꯒ ꯍꯣꯡꯀꯠꯂꯦꯕ ꯌꯨꯝꯗ ꯑꯗꯨꯒ ꯌꯩꯕꯅꯦ ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯃꯩ ꯊꯥꯗꯣꯛꯄꯤꯒꯅꯣꯅ ꯍꯥꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅꯀꯣ ꯑꯗꯨ ꯄꯠꯍꯜꯂꯒ ꯈꯣꯠꯍꯜꯂꯒ ꯂꯧꯕꯨꯛꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯂꯩꯍꯥꯎ ꯑꯣꯜꯂꯦꯅ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩꯌꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯐꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯐꯛꯂꯦꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯥꯟꯒꯨꯝꯕꯗ ꯑꯃꯨꯛ ꯌꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯍꯧꯖꯤꯛꯀꯤ ꯌꯩꯔꯤ ꯄꯣꯠꯁꯤꯡꯒꯤ ꯃꯀꯨꯝ ꯃꯅꯥꯏꯁꯦ ꯂꯧꯕꯨꯛꯇ ꯂꯣꯏ ꯇꯥꯍꯜꯂꯒ ꯈꯣꯏꯖꯤꯜꯂꯒꯗꯤ ꯂꯧ ꯌꯥꯝ ꯐꯩꯌꯦꯅꯗꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯤ ꯍꯣꯏ ꯑꯗꯨꯁꯨ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯄꯠꯊ ꯄꯨꯝꯊꯕ ꯌꯥꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯔ ꯑꯣꯜꯂꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯅ ꯍꯥꯔ ꯑꯣꯜꯂꯛꯄꯅꯤꯅ ꯃꯗꯨ ꯃꯥꯡꯍꯟꯕꯤꯗꯕ ꯑꯗ ꯆꯔꯨꯃꯛꯇ ꯂꯧ ꯂꯣꯛꯄꯒꯤꯃꯛꯇ ꯍꯥꯏꯔꯁꯨ ꯆꯔꯨꯗꯣ ꯃꯩ ꯊꯥꯗꯣꯛꯄꯤꯒꯅꯣꯅ ꯍꯥꯏꯁꯦ ꯃꯗꯨꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯏꯗꯨꯅ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯄꯥꯝꯕꯤꯁꯦ ꯃꯩ ꯊꯥꯔꯒ ꯃꯗꯨꯗꯒꯤ ꯐꯪꯕ ꯎꯠꯁꯦ ꯃꯁꯤꯅ ꯑꯃꯨꯛ ꯊꯣꯡꯕ ꯎꯇꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯒꯗꯤ ꯂꯩꯕꯤꯗ꯭ꯔꯥ ꯑꯗꯨꯝꯕꯕꯨꯗꯤ ꯑꯩ ꯍꯥꯟꯅꯗꯤ ꯑꯗꯨꯕꯨꯗꯤ ꯑꯍꯜ ꯂꯃꯟꯅ ꯌꯥꯝ ꯍꯥꯏ ꯍꯋꯥꯏꯗꯥꯛꯀꯤ ꯀꯩꯅꯣꯝ ꯍꯥꯏ ꯃꯃꯤꯡꯗꯣ ꯍꯋꯥꯏꯗꯥꯛ ꯊꯥꯗꯣꯛꯄꯒꯤ ꯎꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯇꯤꯗ ꯍꯥꯞꯄꯗꯤ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯇꯧꯅꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯒ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟꯗꯒꯤ ꯍꯦꯛꯇ ꯁꯣꯗꯥꯁꯦ ꯂꯩꯔꯒ ꯍꯥꯞꯅꯩꯌꯦꯕ ꯑꯗꯣ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯁꯤꯅ ꯈ꯭ꯋꯥꯏ ꯐꯩꯌꯦꯅ ꯍꯥꯏꯅꯩ ꯑꯗꯨꯝꯕꯒꯤ ꯊꯥꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯂꯧꯕꯩꯗꯤ ꯑꯩ ꯋꯥꯈꯜ ꯂꯩꯖꯗꯦ ꯑꯗꯣ ꯑꯈꯪ ꯑꯍꯩꯅ ꯇꯥꯛꯄꯤꯔꯒꯗꯤ ꯂꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯩꯁꯨ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯂꯨꯁꯤ ꯐꯥꯔꯝꯁꯤꯗ ꯊꯥꯔꯤꯕ ꯑꯂꯨꯁꯦ ꯑꯂꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯑꯂꯨ ꯍꯥꯏꯕꯁꯦ ꯏꯟꯁꯥꯡ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯃꯆꯜꯁꯦ ꯑꯗꯨꯝ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯂꯨ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯂꯩꯅꯥ ꯑꯃꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯂꯨꯒꯤ ꯆꯟꯅꯐꯝꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯟꯅꯩ ꯑꯗꯨꯅ ꯑꯂꯨꯁꯨ ꯊꯥꯕꯤꯔꯤ ꯑꯂꯨ ꯊꯥꯔꯤꯕ ꯑꯂꯨꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯂꯨꯅꯣ ꯑꯗꯨꯝꯇꯪ ꯍꯥꯟꯅ ꯈꯪꯖꯒꯦ ꯑꯂꯨꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯇꯤꯜꯂ ꯌꯥꯎꯖꯕꯅꯦꯕ ꯑꯂꯨꯁꯦ ꯁꯪꯒꯝ ꯑꯍꯨꯝꯒꯨꯝꯕꯩ ꯆꯥꯡ ꯊꯥꯕꯅꯦ ꯑꯗꯣ ꯑꯂꯨꯁꯦ ꯃꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤ ꯀꯥꯡꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯄꯤꯊꯔꯛꯄ ꯑꯂꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯕꯗ ꯖꯂꯟꯙꯔꯅ ꯃꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯕ ꯀꯥꯟꯗ ꯃꯔꯤꯁꯦ ꯁꯥꯡ ꯆꯠꯂꯒ ꯇꯥꯕꯗꯤ ꯍꯧꯔꯦꯕ ꯑꯗꯣ ꯃꯔꯤꯁꯦ ꯈꯔ ꯁꯥꯡ ꯆꯠꯂꯦꯕ ꯃꯣꯏꯒꯤ ꯑꯂꯨꯁꯦ ꯑꯗꯨꯒ ꯄꯥꯝꯕꯤꯁꯨ ꯈꯔ ꯋꯥꯡꯕ ꯐꯨꯂꯩꯅꯕ ꯋꯥꯠꯄ ꯃꯔꯦꯞꯇ ꯑꯣꯏꯅ ꯏꯜꯂꯒ ꯍꯧꯖꯤꯛ ꯈꯔꯕꯨꯗꯤ ꯑꯂꯨ ꯇꯥꯕ ꯍꯧꯔꯛꯑꯦ ꯂꯣꯛꯇꯤ ꯈꯔ ꯂꯣꯛꯑꯅꯤꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯄꯨꯜꯂꯤ ꯄꯥꯔꯇꯤꯗꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯅꯨꯡꯇꯤ ꯑꯅꯝꯕ ꯃꯇꯝꯗ ꯑꯗꯣ ꯑꯂꯨꯁꯦ ꯚꯦꯔꯥꯏꯇꯤꯁꯦ ꯑꯐꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯖꯂꯟꯙꯔꯅ ꯃꯃꯤꯡ ꯊꯥꯏ ꯕꯣꯔꯥꯗꯨꯗ ꯑꯗ ꯑꯉꯧꯕ ꯑꯣꯏꯗꯣꯏꯔꯣ ꯑꯉꯥꯡꯕ ꯑꯣꯏꯗꯣꯏꯔꯣ ꯑꯉꯧꯕꯅ ꯌꯥꯝꯃꯦ ꯑꯉꯥꯡꯕ ꯕꯦꯛ ꯑꯃꯃꯨꯛ ꯊꯥꯏ ꯑꯗꯣ ꯑꯂꯨ ꯊꯥꯕꯒꯤ ꯖꯂꯟꯙꯔ ꯍꯥꯏꯕ ꯚꯦꯔꯥꯏꯇꯤꯁꯦ ꯃꯁꯤ ꯊꯥꯕꯁꯦ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯤ ꯑꯃꯒ ꯑꯃꯒꯒꯤ ꯂꯥꯞꯅꯕꯒꯤ ꯆꯥꯡ ꯑꯗꯒꯤꯗꯤ ꯃꯈꯣꯡ ꯁꯣꯝꯕꯤꯕꯒꯤꯕꯨ ꯍꯥꯏꯔꯣ ꯑꯗꯩ ꯏꯁꯤꯡ ꯄꯤꯕꯒꯤꯕꯨ ꯍꯥꯏꯔꯣ ꯑꯂꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯂꯨꯁꯦ ꯌꯥꯝ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏ ꯌꯥꯝ ꯁꯨꯃꯥꯏꯅ ꯄꯥꯛ ꯁꯟꯅ ꯊꯥꯕꯁꯦ ꯍꯟꯇꯛꯅ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯇꯥꯛꯄꯤꯕꯗ ꯑꯂꯨꯁꯦ ꯌꯥꯔꯤꯈꯩꯗꯤ ꯐꯨꯠ ꯑꯃꯃꯨꯛ ꯑꯗꯨꯝ ꯂꯣꯜꯂꯣꯅ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯂꯨ ꯆꯥꯔꯥꯁꯦ ꯌꯥꯝ ꯐꯠꯇꯕ ꯄꯤꯊꯔꯛꯄ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯣ ꯂꯩꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯄꯤꯔꯛꯄꯗꯣ ꯑꯩꯈꯣꯏꯗꯁꯨ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁ ꯈꯔ ꯑꯣꯏꯕ ꯄꯩꯁꯥ ꯈꯔ ꯆꯪꯗꯕꯗꯨꯗ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯗꯤ ꯊꯕꯛ ꯁꯨꯃꯤꯟꯅꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯤꯔꯒ ꯑꯩꯈꯣই ꯂꯦꯝꯅ ꯂꯩꯗ ꯁꯛꯄꯨꯗꯤ ꯂꯧ ꯁꯪꯉꯝ ꯑꯃꯅꯤ ꯄꯩꯁꯥ ꯈꯔ ꯈꯥꯏꯒꯠꯅꯔꯒ ꯈꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯄꯤꯊꯔꯛꯀꯦ ꯍꯥꯏꯕꯗꯨꯗ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯊꯥꯁꯤꯗꯤ ꯑꯂꯨꯁꯦ ꯌꯥꯝ ꯂꯥꯞꯄꯕꯗ ꯏꯟꯆꯤ 9-10 ꯍꯦꯟꯅ ꯂꯥꯞꯅꯗ꯭ꯔꯦ ꯑꯗꯨ ꯃꯣꯏꯅ ꯑꯐꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏ ꯑꯍꯜ ꯑꯗꯨꯝ ꯍꯥꯏꯕꯗ ꯐꯨꯠ ꯑꯃꯗꯩꯗꯤ ꯇꯥꯗꯅ ꯂꯥꯞꯅꯧ ꯍꯥꯏꯕꯅꯦ ꯑꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯆꯟꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯅꯝꯕꯅ ꯆꯨꯔꯤꯗ ꯊꯥꯖꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯀꯥꯞꯄꯗꯤ ꯀꯥꯞꯇ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯃꯨꯛꯅ ꯄꯨꯟꯁꯤꯜꯂꯒ ꯑꯂꯨꯁꯦ ꯊꯥꯔꯤꯅꯣ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯐꯛꯅꯨꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯅꯍꯥ ꯈꯔ ꯑꯗꯒꯤ ꯅꯨꯄꯤ ꯊꯤꯕ ꯑꯅꯝꯕ ꯑꯣꯏꯔꯦ ꯑꯗꯣ ꯅꯍꯥꯈꯩ ꯈꯔ ꯄꯨꯜꯂꯒ ꯌꯦꯡꯉꯁꯦꯅ ꯃꯤꯑꯣꯏ 15 ꯃꯨꯛꯅꯦ
ꯇꯔꯥꯅꯤꯄꯥꯟ ꯄꯨꯜꯂꯒ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤ ꯑꯗꯣ ꯌꯦꯡꯉꯁꯦꯅ ꯈꯨꯠ ꯊꯥꯔꯤꯕ ꯂꯝꯁꯦ ꯁꯣꯏꯗꯅꯃꯛꯀꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯕ ꯄꯣꯠ ꯄ꯭ꯔꯗꯛꯁꯦ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯄꯨꯊꯣꯛꯄꯁꯨ ꯉꯝꯕꯁꯨ ꯑꯣꯏꯖꯅꯨꯀꯣ ꯑꯗꯨꯒ ꯕꯤꯅꯣꯏꯗ ꯑꯩꯅ ꯍꯪꯖꯅꯤ ꯌꯥꯝ ꯅꯍꯥꯁꯨ ꯑꯣꯏꯔꯤ ꯑꯗꯣ ꯐꯥꯔꯃꯤꯡꯒꯤ ꯂꯝꯁꯤꯗ ꯈꯣꯡ ꯇꯥꯒꯦ ꯍꯥꯏꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯒꯤ ꯑꯦꯅꯤ ꯑꯉꯥꯡ ꯑꯣꯏꯕ ꯌꯥꯏ ꯑꯍꯜ ꯑꯣꯏꯕ ꯌꯥꯏꯀꯣ ꯂꯝꯁꯤꯗ ꯍꯥꯟꯅ ꯈꯣꯡꯗꯥꯔꯕ ꯃꯌꯥꯝꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯔꯒꯁꯨ ꯃꯇꯨꯡ ꯏꯜꯂꯦ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕꯗꯤ ꯌꯥꯎꯕꯤꯒꯦ ꯀꯥꯏꯅ ꯈꯟꯕꯤꯗꯕ꯭ꯔꯥ ꯑꯗꯨ ꯆꯨꯝꯅꯒꯤ ꯑꯍꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯕꯗꯣ ꯇꯟꯕ ꯆꯍꯤ ꯑꯃꯗ ꯍꯦꯛꯇ ꯂꯦꯞꯇꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯍꯩ ꯃꯔꯣꯡꯁꯦ ꯄꯨꯊꯣꯛꯑꯒ ꯏꯁꯥꯒꯤ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛ ꯍꯥꯏꯇꯥꯔꯦ ꯂꯝꯁꯤꯗ ꯃꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯁꯦꯡꯕꯗꯤ ꯑꯩ ꯌꯥꯎꯖꯒꯦ ꯈꯜꯂꯦ ꯂꯥꯛꯑꯒꯗꯤ ꯍꯥꯏꯕꯗꯤ ꯇꯧꯔꯒꯗꯤ ꯈꯔ ꯃꯃꯨꯠ ꯁꯦꯡꯅ ꯇꯧꯅꯤꯡꯕꯩ ꯋꯥꯈꯜꯗꯤ ꯂꯩꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯑꯍꯜ ꯂꯃꯟꯒꯤ ꯃꯈꯥ ꯄꯣꯜꯂꯒꯁꯨ ꯈꯔ ꯍꯦꯟꯅ ꯍꯩꯔꯒꯗꯤ ꯈꯔ ꯆꯥꯎꯈꯠꯄ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯂꯧꯎ ꯁꯤꯡꯎꯕꯁꯤꯗ ꯑꯗꯣ ꯁꯔꯀꯥꯔꯅ ꯁꯤꯟꯕ ꯂꯥꯛꯇꯥꯔꯒꯗꯤ ꯌꯥꯎꯒꯦꯅꯗꯤ ꯈꯜꯂꯤ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯈꯪꯖꯕ ꯈꯔꯁꯦ ꯑꯗꯨꯝ ꯊꯕꯛ ꯑꯣꯏꯅ ꯈꯔ ꯇꯧꯒꯦꯅꯗꯤ ꯈꯜꯂꯤ ꯆꯍꯤ 5-6 ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡꯁꯤꯅ ꯅꯥꯌꯦꯛ ꯇꯧꯗ꯭ꯔꯤꯈꯩꯗꯤ ꯈꯔ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯐꯥꯔꯝ ꯇꯧꯕꯁꯦ ꯑꯗꯨꯝ ꯇꯧꯒꯦꯅ ꯈꯜꯂ ꯂꯩ ꯑꯗꯣ ꯕꯤꯅꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯤ 19ꯃꯨꯛꯅ ꯄꯨꯜꯂꯦꯀꯣ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯃꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯌꯥꯝꯁꯤ ꯇꯥꯟꯅꯔꯒ ꯂꯣꯏ ꯇꯧꯔꯛꯇꯣꯏꯅꯦ ꯑꯗꯨꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯗ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯗꯨꯝ ꯄꯣꯖꯤꯁꯟꯗꯨꯗꯒꯤ ꯑꯗꯨꯝ ꯑꯁꯤꯅ ꯑꯗꯨꯝ ꯄꯦꯜꯂꯦꯗ ꯀꯥꯏ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦꯕ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯕꯗ ꯑꯦꯗꯚꯥꯏꯁꯁꯦ ꯑꯗꯨꯝ ꯃꯊꯪ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯣꯠ ꯍꯥꯏꯇꯥꯔꯦ ꯐꯣꯡꯗꯣꯛꯅꯔꯛꯄꯁꯨ ꯂꯩꯗꯣꯏꯅꯦ ꯑꯗꯨꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯏꯁꯥꯒꯤ ꯃꯤ 19ꯒꯤ ꯑꯣꯏꯕꯁꯦ ꯃꯤꯡ ꯑꯃꯒ ꯊꯣꯜꯂꯒ ꯔꯦꯖꯤꯁꯇꯔ ꯇꯧꯒꯦ ꯀ ꯍꯥꯏꯕꯒꯤ ꯀꯩꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯒꯗꯤ ꯂꯩꯕꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯜꯂꯛꯄꯅꯤꯅ ꯋꯥꯈꯜꯕꯨꯗꯤ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯃꯅ ꯁꯣꯟꯊꯕꯗ ꯑꯃꯅ ꯆꯤꯡꯈꯠꯄ ꯈꯣꯠꯄ ꯃꯌꯥꯝ ꯄꯨꯟꯃꯤꯟꯅꯕꯒꯤ ꯒꯥꯏꯗꯂꯥꯏꯟ ꯈꯔꯗꯤ ꯌꯥꯎꯗ ꯌꯥꯄꯣꯟꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔ ꯀ꯭ꯂꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯑꯃ ꯃꯤꯡ ꯑꯃ ꯊꯣꯜꯂꯒ ꯑꯩꯈꯣꯏ ꯃꯤꯡ ꯆꯟꯒꯦꯅ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯅꯨꯡ ꯈꯣꯝꯒꯠꯇꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣꯏ 19 ꯅꯨꯃꯤꯠ ꯍꯞꯇꯥꯃꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯆꯟꯅꯕ ꯍꯣꯠꯅꯖꯔꯅꯤ ꯑꯣ ꯌꯥꯝ ꯊꯨꯅꯀꯣ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯌꯥꯝ ꯊꯨꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯆꯪꯁꯤꯜꯂꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ 19ꯗꯣ 13ꯇꯤ ꯎꯖꯗ꯭ꯔꯦ ꯑꯗꯨꯕꯨ 13ꯇꯨꯗꯁꯨ ꯑꯩꯈꯣꯏ ISTBꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯦꯜ ꯋꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯋꯤꯁ ꯑꯗꯨꯝ ꯊꯝꯖꯒꯦ ꯍꯥꯏꯗꯤ ꯈꯣꯡ ꯊꯥꯡꯖꯜꯂꯤꯕ ꯂꯝꯁꯦ ꯑꯐꯕ ꯂꯝꯅꯦ ꯑꯗꯣ ꯇꯨꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤ ꯃꯦꯟꯇꯦꯟꯗ ꯌꯥꯝꯅ ꯁꯦꯐ ꯑꯦꯟ ꯁꯥꯎꯟ ꯑꯣꯏꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗꯁꯨ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕ ꯄꯤꯕ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯌꯥꯝꯅ ꯐꯖꯅ ꯄꯨꯊꯣꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯣꯡꯅ ꯍꯥꯎꯅ ꯆꯥꯕꯁꯨ ꯑꯗꯨꯝ ꯐꯪꯗꯣꯏꯅꯦ ꯃꯤꯌꯥꯝꯅꯀꯣ ꯑꯗꯣ ꯍꯥꯎꯁꯨ ꯍꯥꯎꯕ ꯍꯣꯡꯁꯨ ꯍꯣꯡꯕꯁꯤꯅꯦ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯄꯥꯝꯅꯗꯣꯏꯁꯦ ꯑꯣꯔꯒꯥꯅꯤꯛꯁꯨ ꯑꯣꯏꯕ ꯑꯗꯣ ꯄꯨꯝꯅꯃꯛꯇꯣ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ 19ꯗꯣ ꯄꯨꯜꯂꯒ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯐꯥꯔꯃꯔ ꯀ꯭ꯂꯕꯇꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯗꯨꯒ ꯑꯍꯟꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯁꯦꯟꯅꯔꯤꯕ ꯐꯥꯔꯝꯁꯤꯅ ꯑꯃ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯀꯔꯤ ꯇꯧꯒꯦ ꯀꯔꯝꯕ ꯄ꯭ꯂꯥꯟꯁꯤꯡ ꯊꯥꯒꯦ ꯀꯥꯏꯅꯗꯤ ꯈꯟꯕꯤꯔꯤ ꯆꯨꯝꯃꯦ ꯃꯊꯪꯒꯤ ꯆꯍꯤ ꯍꯧ ꯂꯥꯛꯄꯗꯗꯤ ꯑꯩ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯎꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯕ꯭ꯔꯤꯠ ꯐꯕ ꯁꯔꯀꯥꯔꯅ ꯑꯐꯕ ꯄꯤꯕꯤꯔꯛ ꯇꯥꯔꯒꯗꯤ ꯏꯁꯥꯅꯁꯨ ꯈꯔꯕꯨꯗꯤ ꯍꯣꯠꯅꯖꯒꯅꯤ ꯆꯦꯟꯖꯒꯅꯦꯕꯀꯣ ꯑꯗꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇꯥꯔꯒꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯒꯠꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯎꯔꯤꯕꯁꯤꯗꯒꯤ ꯐꯖꯅꯕ ꯑꯩ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯃꯊꯪꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯍꯣꯠꯅꯖꯃꯟ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯤꯛ ꯇꯥꯔꯛꯑꯦ ꯍꯥꯏꯔꯦ ꯍꯤꯗꯥꯛ ꯀꯥꯞꯄꯦ ꯍꯥꯏꯔꯦ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯒꯗꯤ ꯋꯥꯛ ꯇꯧꯏ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯈꯣꯏꯔꯛꯄ ꯈꯣꯠꯂꯛꯄꯗꯗꯤ ꯑꯗꯨꯝ ꯂꯧꯕꯨꯛꯇ ꯑꯅꯝꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯣꯏꯕ ꯈꯣꯠꯄ ꯇ꯭ꯔꯦꯛꯇꯔ ꯉꯥꯏꯅꯕ ꯑꯗꯒꯤ ꯃꯣꯏ ꯍꯨꯜꯂꯝꯗꯥꯏꯒꯤ ꯍꯥꯔ ꯅꯨꯡ ꯍꯥꯞꯄꯒꯤ ꯈꯣꯠꯄꯒꯤ ꯑꯗꯒꯤ ꯍꯨꯜꯂꯛꯄꯒ ꯏꯁꯤꯡ ꯆꯥꯏꯅꯕ ꯅꯨꯃꯤꯠ 4-5ꯅꯤ ꯑꯗꯨꯝ ꯃꯤ ꯆꯥꯏꯅꯕ ꯎꯔ ꯑꯗꯨꯝꯕꯗ ꯊꯕꯛ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯀꯣꯝꯃꯦ ꯍꯧꯖꯤꯛꯇ ꯋꯥꯔꯤꯁꯤꯅ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯇꯥꯔꯛꯑꯀꯥꯟꯗ ꯀꯥꯞꯄ ꯇꯤꯟꯁꯦ ꯁꯦꯟꯅꯕꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯦ ꯌꯦꯡꯅ ꯑꯗꯨꯝ ꯇꯥꯔꯤꯅꯦꯕ ꯇꯥꯕꯨꯗꯤ ꯑꯗꯨ ꯇꯥꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯀꯥꯞꯍꯧꯔꯒꯗꯤ ꯑꯃꯨꯛ ꯐꯕ ꯑꯗꯨ ꯍꯤꯗꯥꯛꯇꯨꯅ ꯐꯕ ꯃꯌꯥꯝꯕꯨꯗꯤ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯀꯦꯃꯤꯀꯦꯜꯁꯦ ꯌꯥꯝ ꯀꯟꯅꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯈꯣꯏ ꯅꯨꯡ ꯂꯣꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯈꯣꯠꯂꯤ ꯇꯧꯕꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥꯒꯤꯕꯨꯗꯤ ꯈꯣꯏ ꯂꯩꯇꯦ ꯑꯗꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯈꯣꯠꯂꯕ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯂꯣꯏ ꯂꯩꯅꯔꯤ ꯑꯗꯨ ꯈꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯆꯥꯖꯩꯌꯦꯕ ꯑꯗꯨꯗ ꯈꯣꯏ ꯅꯨꯡꯁꯤꯗꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯇꯥꯔꯁꯨ ꯈꯔ ꯐꯕ ꯂꯩꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯗ ꯂꯦꯕꯔ ꯈꯔ ꯆꯪꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯍꯤꯗꯥꯛ ꯈꯔ ꯐꯕ ꯂꯩꯔꯒꯗꯤ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯁꯨ ꯑꯩꯈꯣꯏꯅ ꯑꯦꯒ꯭ꯔꯤꯗ ꯍꯪꯖꯅꯤꯡꯕ ꯑꯗꯣ ꯍꯪꯗꯦ ꯃꯣꯏꯅ ꯄꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯅꯤꯝꯅ ꯃꯍꯤ ꯑꯃ ꯑꯗꯨ ꯀꯥꯞꯄ ꯉꯥꯛꯇꯅꯦ ꯑꯅꯝꯕꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯀꯦꯃꯤꯀꯦꯜ ꯀꯥꯞꯄꯗꯨꯅ ꯈꯔꯕꯨꯗꯤ ꯐꯩꯌꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯇꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯄꯣꯠꯁꯤꯅ ꯐꯒꯠꯂꯛꯄꯅꯤꯅ ꯃꯍꯤꯛꯇꯤ ꯂꯩꯕ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯗꯨꯝ ꯃꯍꯤꯛꯇꯤ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦ
ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯝꯁꯤꯜꯂꯨꯔꯀꯥꯟꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯈꯛꯇꯪ ꯉꯥꯏꯔꯒ ꯂꯩꯕ ꯑꯩꯒꯤ ꯄꯣꯖꯤꯁꯟꯗ ꯁꯤꯅꯤ ꯑꯩꯗꯤ ꯍꯦꯛꯇ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯕꯅꯤ ꯀꯥꯏꯅꯒ ꯑꯗꯨꯝ ꯂꯩꯕꯥꯛ ꯂꯩꯈꯣꯝ ꯇꯩꯕꯁꯦ ꯏꯀꯥꯏꯖꯩ ꯀꯥꯏꯅ ꯈꯟꯕ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯤ ꯈꯔ ꯑꯃꯨꯛ ꯂꯩꯗꯣꯏꯅꯤ ꯊꯕꯛꯇꯤ ꯁꯨꯅꯤꯡꯕ ꯃꯐꯝ ꯂꯩꯇꯕ ꯑꯗꯣ ꯃꯈꯣꯏꯁꯤꯡꯁꯦ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯒꯅꯤ ꯀꯥꯏꯗꯤ ꯈꯟꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯅꯍꯥꯁꯤꯡꯗꯗꯤ ꯀꯔꯤ ꯃꯦꯁꯦꯖꯀꯗꯤ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯊꯝꯕꯤꯅꯤꯡꯉꯦ ꯅꯍꯥ ꯑꯣꯏꯅ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨꯅꯦ ꯃꯦꯁꯦꯖꯁꯦ ꯏꯁꯥꯃꯛꯁꯨ ꯑꯩ ꯅꯍꯥꯃꯨꯛꯇꯤ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯈꯪꯉꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯝꯃꯤꯅ ꯑꯩꯈꯣꯏꯗꯩ ꯐꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯥꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯇꯧꯕꯁꯦ ꯑꯩꯅ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯣꯏꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯇꯧꯅꯩ ꯀꯥꯏꯅ ꯍꯦꯛꯇ ꯇꯧꯁꯟꯕ ꯑꯗꯒꯤ ꯃꯤꯅ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯨꯔꯥꯟ ꯆꯤꯊꯤ ꯇꯧꯕꯩ ꯃꯍꯨꯠꯇ ꯑꯩꯅ ꯉꯝꯖꯕ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯇꯨꯗ ꯁꯟꯕꯨ ꯑꯣꯏꯔꯦ ꯌꯦꯟꯕꯨ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯍꯦꯟꯖꯥꯡ ꯅꯥꯄꯤꯕꯨ ꯊꯥꯕ ꯑꯣꯏꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯈꯤꯕꯁꯤꯅ ꯑꯗꯨꯝ ꯃꯄꯥꯟ ꯆꯠꯀꯥꯟꯗ ꯋꯥꯈꯜꯁꯦ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯑꯗꯨꯝ ꯆꯠꯄ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯌꯥꯔꯒꯗꯤ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯏꯁꯥꯒꯤ ꯉꯝꯖꯕꯤ ꯊꯥꯛ ꯍꯥꯏꯇꯥꯔꯦ ꯑꯍꯦꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯏꯁꯥꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯑꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯈꯔ ꯁꯨꯕ ꯑꯩꯅ ꯉꯝꯖꯕ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕꯗ ꯑꯗꯨꯝ ꯃꯤ ꯑꯃ ꯑꯗꯨꯝ ꯆꯠꯄꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯆꯠꯀꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ISTBꯒꯤ ꯇꯤꯝꯅ ꯈꯨꯟꯗꯣꯡꯕꯝ ꯖꯤꯕꯣꯟ ꯑꯃꯗꯤ ꯕꯤꯅꯣꯏ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯑꯒ ꯃꯤꯉꯣꯟꯗꯁꯨ ꯌꯦꯟꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯧꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯎꯅꯖꯕ ꯂꯥꯛꯏ ꯑꯗꯣ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗ ꯄꯤꯕꯤꯅꯤꯡꯉꯤ ꯇꯧꯔꯛꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯒꯤ ꯇꯥꯛꯄꯤꯌꯨ ꯁꯤ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯇꯧ ꯇꯝꯖꯔꯤꯕ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯂꯧꯁꯤꯡ ꯍꯥꯡꯗꯅ ꯂꯩꯕ ꯊꯥꯗꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯨꯕꯤꯔꯤꯕ ꯃꯈꯣꯏꯗ ꯄꯟꯖꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯦꯟꯅ ꯁꯤꯗꯒꯤ ꯊꯥꯗꯕꯤꯔꯛꯄ ꯑꯣꯏꯕꯤꯌꯣꯅ ꯑꯩꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯗꯕ ꯈꯣꯠꯇꯕ ꯂꯩꯕ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯐꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔꯁꯨ ꯃꯣꯏꯗ ꯈꯔ ꯄꯤꯕ ꯄꯨꯂꯞ ꯑꯩꯈꯣই ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤ ꯂꯣꯏ ꯁꯪꯍꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯍꯥꯟꯕꯃꯛꯇꯗꯤ ꯑꯩꯒꯤ ꯃꯇꯧ ꯇꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟꯗ ꯑꯣꯏ ꯄꯤꯒꯦ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯕꯨ ꯊꯥꯗꯕꯤꯔꯛꯏ ꯃꯔꯨ ꯃꯔꯥꯡ ꯄꯤꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯒꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯄꯤꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯝꯖꯤꯡꯕꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯕꯤꯅꯣꯏꯅ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯕꯤꯔꯤ ꯑꯗꯨꯒ ꯉꯁꯤ ꯃꯤꯀꯨꯞ ꯈꯔ ꯃꯃꯜ ꯌꯥꯝꯂꯕ ꯑꯗꯣꯝꯒꯤ ꯃꯤꯀꯨꯞ ꯈꯔ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡ ꯀꯌꯥꯒꯤ ꯃꯔꯝꯗ ꯃꯆꯥ ꯈꯥꯏꯅ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯕꯤꯅꯣꯏꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥ ꯄꯥꯡꯂꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯔꯤꯕ ISTBꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯝꯂꯥ ꯍꯣꯏꯗ꯭ꯔꯣꯝꯅ ꯈꯨꯔꯨꯝꯖꯔꯤ